ꯄꯥꯡꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯁꯨ ꯅꯤꯡꯉꯣꯜꯅꯤ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯀꯨꯝ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯀꯪꯂꯩ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯕ ꯑꯐꯕ ꯃꯔꯤ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯍꯦꯄꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ! ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯉꯣꯜ ꯍꯥꯏꯕꯁꯤ ꯀꯅꯥꯕꯨꯅꯣ ꯁꯥꯒꯩ ꯑꯃꯒꯤ ꯅꯤꯡꯉꯣꯜ, ꯏꯕꯣꯛꯊꯣꯛꯀꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯃꯍꯥꯛꯇꯕꯨꯔ ꯅꯤꯡꯉꯣꯜ, ꯃꯥꯅ ꯀꯅꯥ? ꯀꯨꯝꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯃꯥꯒꯤ ꯊꯣꯡꯗ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯆꯍꯤ ꯀꯨꯝꯂꯥꯝ ꯑꯃ ꯁꯨꯞꯅ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯖꯕ ꯊꯥꯕꯨꯡ ꯍꯤꯌꯥꯡꯒꯩ ꯍꯥꯏꯕꯗꯨ ꯀꯨꯏꯗ꯭ꯔꯦ꯫ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯅꯨꯃꯤꯠ, ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯆꯥꯛꯀꯧꯕ ꯀꯨꯏꯗ꯭ꯔꯦ꯫ ꯐꯃꯨꯡꯗ ꯇꯣꯝꯕꯤ ꯁꯅꯥ ꯃꯁꯥ ꯉꯝꯗ꯭ꯔꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯈꯪꯗꯦ, ꯃꯁꯥꯗꯨ ꯄꯪꯁꯣꯟꯗ ꯍꯦꯛꯇ ꯁꯣꯜꯂꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤꯅꯣ ꯁꯦꯕꯥ ꯀꯟꯅ ꯇꯧꯔꯤ, ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯄꯗꯨꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯥꯈꯤꯗꯦ, ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ꯫ ꯊꯕꯥꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯐꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯎꯪꯂꯤ꯫ ꯎꯪꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯊꯣꯡꯒꯗꯕ ꯆꯦꯡ ꯑꯁꯤꯗꯤ ꯆꯦꯡꯖꯥꯁꯨ ꯐꯥꯗꯦ, ꯀꯔꯝ ꯇꯧꯅꯤ ꯑꯩꯗꯤ? ꯍꯣꯔꯦꯟ ꯇꯥꯆꯧꯅ ꯍꯜꯂꯛꯂꯒ ꯆꯥꯛ ꯂꯥꯝꯃꯦ, ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅꯤ꯫ ꯇꯥꯆꯧꯅ ꯆꯔꯥ ꯐꯥꯅ ꯆꯥꯗ꯭ꯔꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯏꯅꯦ ꯈꯣꯏꯗ ꯆꯠꯇꯨꯅ ꯆꯦꯡ ꯈꯔ ꯄꯤꯌꯣ ꯍꯥꯏꯗꯅ ꯍꯥꯏꯔꯨꯁꯤꯔꯅꯦ? ꯏꯅꯦ ꯈꯣꯏꯗ ꯍꯪꯃꯟꯗꯅ ꯑꯩ ꯏꯀꯥꯏꯔꯦ, ꯑꯩ ꯍꯪꯂꯔꯣꯏꯒꯦ꯫ ꯂꯩꯔꯤꯕ ꯆꯦꯡ ꯑꯁꯤꯅ ꯉꯁꯤꯒꯤꯗꯤ ꯄꯥꯡꯅ ꯁꯥꯅꯕ ꯊꯣꯡꯂꯒꯦ, ꯑꯩꯗꯤ ꯆꯥꯔꯔꯣꯏꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯆꯦꯡ ꯈꯔ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯏ꯫ ꯃꯕꯨꯡꯒ ꯃꯈꯣꯏ ꯑꯅꯤꯇꯅꯤ ꯃꯆꯤꯟ ꯃꯅꯥꯎ꯫ ꯃꯕꯨꯡꯅ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯑꯌꯥꯝꯕ ꯄꯨꯏ, ꯑꯗꯨꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯍꯟꯕ ꯌꯥꯗꯦ꯫ ꯍꯟꯗꯛ ꯃꯈꯣꯏꯕꯨ ꯄꯣꯛꯄꯤ ꯃꯃꯥꯅ ꯑꯁꯨꯝꯅꯃꯨꯛ ꯅꯥꯗꯨꯅ ꯂꯩꯕꯁꯤꯗ ꯃꯆꯥ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯋꯥꯕꯅꯤ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯦ, "ꯏꯃꯥ, ꯅꯪ ꯆꯥꯛ ꯈꯔ ꯆꯥꯒꯦꯔꯥ?" "ꯏꯃꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ, ꯅꯆꯦ ꯅꯨꯄꯥ ꯑꯣꯏꯅ ꯆꯥꯔꯣ." "ꯅꯠꯇꯦ, ꯅꯪꯒꯤ ꯇꯥꯆꯧꯗꯨꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ? ꯃꯈꯣꯜ ꯇꯥꯗꯦꯗ." "ꯍꯜꯂꯛꯇꯦ ꯏꯃꯥ, ꯑꯗꯣ ꯏꯃꯥ, ꯑꯩꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯂꯤꯕ ꯆꯥꯛꯁꯦ ꯆꯔꯥ ꯐꯥꯗ꯭ꯔꯤ, ꯑꯩ ꯆꯥꯔꯔꯣꯏꯒꯦ꯫ ꯏꯃꯥꯅ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯇꯥꯆꯧꯒꯤ ꯁꯔꯨꯛꯇꯒꯤ ꯑꯩ ꯈꯔ ꯈꯥꯏꯗꯣꯔꯛꯀꯦ, ꯏꯃꯥꯅ ꯈꯔ ꯆꯥꯒꯦꯔꯥ?" ꯇꯣꯝꯕꯤ ꯁꯅꯥ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤ, ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯊꯕꯥꯇꯣꯝꯕꯤꯅ, "ꯏꯃꯥ, ꯑꯩ ꯆꯥ ꯈꯔ ꯂꯧꯔꯨꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯃꯁꯤꯗ ꯇꯣꯝꯕꯤ ꯁꯅꯥꯅ, "ꯕꯦꯝꯃ, ꯉꯥꯏꯈꯣ, ꯏꯃꯥ ꯆꯥꯅꯤꯡꯗꯦ꯫ ꯏꯃꯥꯅ ꯆꯥꯒꯗꯕ ꯁꯔꯨꯛꯇꯣ ꯏꯆꯥ ꯑꯣꯏꯅ ꯆꯥꯔꯣ." "ꯏꯃꯥ, ꯅꯆꯥ ꯑꯩꯗꯤ ꯀꯩꯁꯨ ꯂꯥꯝꯗꯤꯌꯦ, ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯤ, ꯏꯃꯥ ꯆꯥꯎ ꯍꯥꯏꯕꯅꯤ." "ꯏꯃꯥ ꯈꯔ ꯆꯥꯁꯦꯕ." "ꯏꯃꯥ ꯆꯥꯅꯤꯡꯗꯦ, ꯏꯆꯥ ꯑꯣꯏꯅ ꯆꯥꯔꯣ." "ꯏꯃꯥ!" ꯇꯣꯝꯕꯤ ꯁꯅꯥ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯡꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯝꯂꯕꯗꯤ ꯑꯁꯤ ꯌꯧꯅ ꯑꯋꯥꯕꯁꯤ ꯅꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯦ꯫ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯁꯤꯡꯅ ꯃꯍꯥꯛꯅ ꯌꯥꯝ ꯂꯣꯏꯅ ꯍꯣꯠꯅꯔꯤ꯫ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯃꯃꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨ ꯂꯩꯕꯇ ꯉꯥꯏꯔꯦ꯫ ꯊꯕꯥꯇꯣꯝꯕꯤ ꯂꯩꯔꯤꯕ ꯃꯕꯨꯡꯕꯨ ꯌꯥꯝꯅ ꯀꯤꯅ ꯂꯨꯅ ꯂꯧꯖꯩ꯫ ꯂꯩꯇꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯆꯔꯥ ꯀꯌꯥ ꯍꯦꯜꯂꯤ꯫ ꯃꯍꯥꯛꯅ ꯆꯥꯒꯗꯕ ꯁꯔꯨꯛ ꯑꯗꯨꯅ ꯃꯕꯨꯡꯗ ꯑꯗꯨꯝ ꯄꯤꯖꯩ, ꯃꯕꯨꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯜꯂꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯋꯥꯡꯂꯦꯝꯕ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯒꯤ ꯀꯥꯗ ꯍꯥꯟꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ, "ꯏꯃꯥ, ꯅꯆꯥ ꯍꯜꯂꯛꯏ, ꯑꯅꯥꯕꯕꯨ ꯈꯔ ꯐꯒꯠꯄ꯭ꯔꯣ?" "ꯑꯝꯍꯥꯅꯤꯗ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯕ ꯃꯥꯜꯂꯤꯗ." "ꯊꯕꯛꯇꯣ ꯃꯁꯖꯤꯠ ꯑꯃꯨꯛ ꯈꯥꯛꯄꯗꯣ ꯐꯔꯛ ꯇꯥꯔꯕ, ꯑꯗꯨꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯕ." "ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯀꯣ." "ꯍꯣꯏ ꯏꯃꯥ." ꯊꯕꯥꯇꯣꯝꯕꯤꯅ, "ꯇꯥꯆꯧ, ꯃꯅꯤꯡꯗ ꯆꯥꯏꯊꯅꯕ ꯏꯁꯤꯡ ꯅꯨꯡꯕꯤ ꯂꯣꯏꯅ ꯊꯥꯡꯗꯣꯛꯂꯒ ꯊꯅꯝꯂꯕꯅꯤ." "ꯍꯣꯏ, ꯇꯥꯆꯧ ꯐꯠ ꯆꯥꯏꯊꯧꯔꯒꯦ꯫ ꯑꯩꯈꯣꯏ ꯆꯥꯛꯄꯨ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ? ꯉꯁꯤꯗꯤ ꯆꯥꯛ ꯂꯥꯝꯕꯗꯨꯕꯨ ꯀꯩꯅꯣꯝ ꯇꯧꯔꯦ, ꯂꯣꯏꯔꯕꯗꯤ ꯊꯤꯔꯣꯀꯣ." "ꯍꯣꯏ ꯇꯥꯆꯧ." ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯇꯣꯝꯕꯤ ꯁꯅꯥ꯫ ꯃꯃꯤꯠꯇꯨꯅ ꯇꯞꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯏ꯫ ꯊꯕꯥꯇꯣꯝꯕꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯋꯥꯖꯔꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ꯫ ꯇꯞꯅ ꯍꯥꯏ, "ꯆꯠꯂꯨ, ꯅꯕꯨꯡ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯤꯁꯦ ꯊꯤꯗꯣꯛꯎꯔꯣ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯀꯔꯤꯅꯣ ꯁꯤꯟꯅꯁꯤ." ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯁꯅꯥ ꯃꯆꯤꯜ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯖꯍꯧꯏ,
ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯊꯕꯥꯇꯣꯝꯕꯤ ꯑꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯥꯡꯂꯦ ꯅꯪꯂꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯑꯩꯅ ꯁꯨꯝꯅ ꯅꯥꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯗꯅ ꯂꯩꯔꯦ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤ ꯊꯕꯥꯇꯣꯝꯕꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯤꯕ ꯊꯥꯡꯗꯣꯛꯄ ꯂꯣꯏꯔꯦ ꯋꯥꯡꯂꯦꯝꯕ ꯆꯥꯏꯊꯕ ꯂꯣꯏꯗꯨꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯇꯣꯝꯕꯤ ꯁꯅꯥꯅ ꯇꯥꯆꯧ ꯂꯣꯏꯔꯦ ꯆꯥꯕꯤꯔꯣ ꯐꯝꯊꯗꯨꯅ ꯀꯔꯤ ꯏꯟꯁꯥꯡꯅꯣꯅꯦ ꯏꯔꯣꯝꯕꯅꯦ ꯆꯥꯛ ꯈꯔ ꯀꯣꯠꯊꯗꯨꯅ ꯏꯟꯁꯥꯡ ꯈꯔ ꯍꯩꯊꯗꯨꯅ ꯁꯠꯊꯣꯗꯨꯅ ꯆꯥꯛꯈꯨꯝ ꯑꯆꯧꯕ ꯑꯃ ꯍꯨꯛꯆꯤꯜꯂꯤ ꯑꯍꯥꯎꯕ ꯅꯠꯇꯦ ꯉꯥꯔꯤ ꯉꯇꯥꯏ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯅ ꯆꯥꯕ ꯅꯠꯇꯦ ꯁꯤꯗꯅꯕ ꯄꯪꯆꯥ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯥꯔꯧꯒꯨꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯊꯕꯥꯇꯣꯝꯕꯤ ꯃꯉꯛꯇꯨ ꯇꯞꯅ ꯍꯥꯏꯗꯨꯅ ꯂꯩꯇꯦ ꯇꯥꯆꯧ ꯃꯕꯨꯡꯕꯨ ꯑꯍꯥꯎꯕ ꯀꯌꯥ ꯑꯃ ꯄꯤꯖꯅꯤꯡꯉꯤ ꯑꯗꯨ ꯄꯤꯖꯕꯗꯤ ꯉꯝꯗꯦ ꯃꯥꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯋꯥꯡꯂꯦꯝꯕ ꯃꯃꯥꯏ ꯑꯃꯨꯛ ꯂꯨꯞꯊꯗꯨꯅ ꯁꯠ ꯑꯃꯨꯛ ꯆꯥꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯈꯣꯏꯗꯤ ꯆꯥꯔꯕꯣ ꯑꯁꯨꯝꯅ ꯈꯨꯝꯖꯤꯜꯂꯤ ꯑꯧ ꯆꯥꯔꯤ ꯏꯃꯥꯒꯩꯒꯗꯤ ꯉꯁꯥꯏꯅ ꯆꯥꯔꯤ ꯏꯃꯥꯕꯨꯅꯦ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯧꯀꯣ ꯑꯗꯨꯒꯅꯦ ꯅꯪꯁꯨ ꯈꯔ ꯌꯥꯝꯅ ꯆꯥꯎ ꯅꯁꯥꯗꯨ ꯄꯥꯕꯗ ꯌꯥꯗ꯭ꯔꯦ ꯍꯛꯆꯥꯡ ꯑꯌꯥꯝꯕꯗ ꯁꯔꯨ ꯈꯨꯗꯣꯛꯂꯦ ꯌꯦꯡꯕꯗ ꯇꯥꯆꯧ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯗ ꯇꯥꯆꯧ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯥꯏ ꯃꯥꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕꯅꯤꯅ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗ ꯍꯦꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯕꯗꯨꯗꯤ ꯉꯝꯕ ꯑꯣꯏꯗꯦ ꯑꯁꯨꯝꯅ ꯊꯕꯥꯇꯣꯝꯕꯤ ꯃꯕꯨꯡꯒꯤꯗꯃꯛꯇ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯀꯥꯏ ꯇꯧꯅ ꯃꯄꯨꯟꯁꯤꯗ ꯋꯥꯅ ꯂꯦꯜꯂꯤ ꯑꯁꯨꯝꯅ ꯆꯍꯤ 35 ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯆꯍꯤ ꯆꯥ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯦ ꯋꯥꯡꯂꯦꯝꯕꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ ꯀꯧꯔꯦ ꯏꯆꯥꯇꯣꯝꯕꯤ ꯏꯆꯥꯇꯣꯝꯕꯤ ꯄꯥꯕꯨꯡ ꯂꯥꯛꯏꯌꯦ ꯏꯆꯥꯇꯣꯝꯕꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯥꯖ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏ ꯐꯠ ꯍꯦꯛꯇ ꯃꯄꯥꯜꯗ ꯆꯦꯟꯊꯣꯛꯇꯨꯅ ꯑꯩꯍꯥ ꯄꯥꯕꯨꯡ ꯅꯪ ꯂꯥꯛꯏꯔꯣ ꯄꯥꯕꯨꯡ ꯀꯩꯒꯤꯅꯣ ꯂꯦꯞꯄꯒ ꯂꯩꯔꯤꯗꯣ ꯍꯦꯛꯇ ꯀꯥꯈꯠꯂꯣ ꯄꯥꯕꯨꯡ ꯁꯦ ꯃꯣꯔꯥꯁꯤꯗ ꯐꯝꯃꯣ ꯐꯤꯗꯥ ꯊꯥꯏ ꯇꯁꯦꯡꯅ ꯍꯔꯥꯎꯕꯗ ꯂꯣꯏ ꯃꯍꯥꯛ ꯋꯥꯡꯂꯦꯝꯕꯁꯨ ꯃꯣꯔꯥꯗꯨꯗ ꯐꯝꯊꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ ꯏꯄꯥꯅ ꯏꯆꯥꯒꯤꯗ ꯂꯥꯛꯂꯤꯁꯤ ꯀꯔꯤꯒꯤ ꯃꯥꯟꯒꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯆꯥꯕꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯏꯄꯥꯅ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯅꯍꯥꯟꯗꯒꯤ ꯄꯥꯕꯨꯡꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯈꯪꯉꯕ ꯄꯥꯕꯨꯡ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏꯗ ꯅꯆꯥ ꯑꯩꯒꯤꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯁ ꯑꯩ ꯌꯥꯝ ꯍꯔꯥꯎꯏꯗ ꯄꯥꯕꯨꯡ ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎꯖꯅ ꯅꯣꯛꯆꯕ ꯃꯀꯥ ꯂꯥꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯃꯄꯥ ꯑꯣꯏꯕ ꯋꯥꯡꯂꯦꯝꯕ ꯃꯥꯒꯤ ꯊꯃꯣꯏ ꯄꯦꯟꯖꯩ ꯏꯆꯥꯕꯨ ꯑꯅꯥ ꯑꯌꯦꯛ ꯑꯝꯇ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯌꯥꯎꯗꯦ ꯑꯩ ꯀꯩꯝꯇ ꯅꯥꯗꯦ ꯄꯥꯕꯨꯡ ꯑꯗꯣ ꯆꯥꯛꯀꯧꯕꯒꯤ ꯑꯩꯒꯤ ꯀꯔꯤ ꯍꯥꯞꯄꯤꯗꯣꯏꯅꯣ ꯏꯆꯥꯇꯣꯝꯕꯤꯅ ꯄꯥꯝꯕꯗꯣ ꯍꯥꯞꯇꯧꯔꯤꯕꯅꯤ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯆꯥꯇꯣꯝꯕꯤꯅ ꯀꯔꯤ ꯄꯥꯝꯕ ꯀꯔꯤ ꯍꯥꯞꯄꯣ ꯍꯥꯏꯕ ꯄꯥꯕꯨꯡ ꯏꯆꯦꯗꯤ ꯍꯥꯏꯔꯨꯔꯕꯣ ꯏꯆꯦꯒꯤꯗꯤ ꯀꯔꯤ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯛꯏ ꯃꯥꯒꯤꯁꯨꯅꯦ ꯃꯥꯅ ꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯔꯛꯏ ꯑꯗꯨ ꯀꯔꯤ ꯍꯥꯞꯄꯣ ꯍꯥꯏꯅꯣꯕ ꯅꯆꯦꯒ ꯆꯞ ꯃꯥꯟꯅꯕ ꯍꯥꯞꯄꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯁꯨ ꯍꯥꯏꯗꯦ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯅꯆꯦꯒꯤꯗꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯃꯥꯒꯤ ꯃꯤꯡꯁꯦꯜ ꯀꯔꯤ ꯀꯔꯥ ꯌꯦꯡꯅꯅꯕ ꯎꯄꯨ ꯃꯆꯥ ꯑꯃ ꯍꯥꯞꯄꯣ ꯍꯥꯏꯔꯤ ꯎꯄꯨ ꯍꯥꯏꯕ ꯏꯆꯥꯇꯣꯝꯕꯤꯒꯤꯅ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯑꯗꯨꯕꯨꯔꯣ ꯄꯥꯕꯨꯡ ꯑꯩꯗꯤꯅꯦ ꯄꯥꯕꯨꯡꯒ ꯏꯃꯥꯒꯗ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯇꯪꯗꯤ ꯍꯥꯞꯍꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯍꯥꯞꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯄꯥꯕꯨꯡ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯍꯥꯏꯕ ꯄꯪꯆꯥꯎ ꯆꯥꯎꯗ꯭ꯔꯁꯨ ꯌꯥꯏꯗ ꯈꯨꯠꯇ ꯁꯤꯕꯩꯕꯨ ꯀꯩꯅꯣ ꯍꯥꯞꯄꯤꯌꯨꯀꯣ ꯄꯥꯕꯨꯡ ꯑꯩꯗꯤ ꯍꯥꯞꯇꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯏꯆꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯒꯕꯨ ꯀꯔꯤꯒꯤ ꯍꯥꯞꯂꯣꯏ ꯍꯥꯞꯅꯤ ꯍꯔꯥꯎꯅ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯌꯥꯝꯅ ꯐꯕꯅꯦꯕ ꯐꯔꯦꯁꯦ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯨ ꯉꯟꯇꯥꯅ ꯂꯥꯛꯎ ꯅꯆꯦꯗꯁꯨ ꯉꯟꯇꯥꯅ ꯂꯥꯛꯎ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯀꯔꯤ ꯊꯣꯡꯂꯝꯃꯣꯕ ꯀꯔꯤ ꯆꯥꯅꯤꯡꯕ ꯄꯥꯕꯨꯡ ꯑꯩꯗꯤ ꯉꯥꯅꯨ ꯑꯣꯏꯅꯕꯨ ꯆꯥꯅꯤꯡꯉꯤꯗ ꯉꯥꯅꯨ ꯑꯣꯏꯅ ꯊꯣꯡꯉꯝꯃꯣ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯃꯗꯨ ꯆꯥꯕ ꯍꯧꯅꯗꯦ ꯀꯔꯤꯒꯤ ꯗꯥꯎ ꯊꯨꯝ ꯌꯥꯔꯣꯏꯅꯦ ꯅꯪ ꯀꯣꯟꯅ ꯆꯥꯎꯅꯤ ꯍꯣꯏꯁꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯣ ꯑꯗꯨꯗ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯄꯥꯕꯨꯡ ꯈꯣꯏꯅ ꯄꯤꯖꯅꯤꯡꯕ ꯀꯔꯤꯅꯣꯃ ꯍꯦꯛꯇ ꯊꯣꯡꯂꯝꯃꯨ ꯑꯩꯁꯨ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯃꯆꯨꯝ ꯊꯥꯈꯩ ꯀꯦꯔꯒ ꯂꯥꯛꯇꯣꯏꯅꯦ ꯈꯪꯉꯕꯣ ꯍꯣꯏ ꯉꯟꯅ ꯂꯥꯛꯑꯣ ꯏꯄꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯅꯆꯥ ꯁꯨꯝ ꯂꯩꯖꯍꯧꯔꯦ ꯆꯠꯂꯦ ꯏꯄꯥ ꯆꯠꯂꯦ ꯑꯁꯨꯝꯅ ꯋꯥꯡꯂꯦꯝꯕꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯆꯥ ꯑꯅꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯔꯨꯔꯦ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯅꯆꯥꯅꯨꯄꯤ ꯑꯍꯜꯅ ꯃꯤꯡꯁꯦꯜ ꯌꯦꯡꯅꯅꯕ ꯎꯄꯨ ꯑꯃ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯄꯦꯝꯃ ꯃꯈꯣꯏ ꯑꯅꯤꯁꯨꯅꯦ ꯁꯦꯜ ꯆꯪꯒꯗꯕ ꯉꯥꯛꯇꯦꯛ ꯍꯥꯏꯔꯛꯏ ꯑꯍꯣꯡꯕ ꯀꯔꯤꯅꯣ ꯐꯤ ꯐꯅꯦꯛ ꯑꯃ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯗꯦꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯗꯨꯅ
chahi amagi manungda amuktang thokpa ningol chakaubani masida makoina amuktang mama mapa aikoida sima pami sima hapiu haidana haijabani hoi khange hapniye isani na haibabu karigi haploi ainasu makoi anigi phigi phanek amamtasu hapigi haidana khaliba haplaga loire kari nasa nupi atombigidi handaki asina hanbanida mabu mabuk ning nungai handaba yadi hapsi mama mapa aikoi ani leiribu karino adudi phari hayengdo makoi babungna upu kangthol sanphamda chatlaga nasa nupi do phajaba masinglam aduga aina konsangda chatlaga khudopto sannaba hairurage hoi sialdi kamai tauba paksidagi lokthokpa tabanine lokthokpa tabani hayeng lokthok ado sialdi phaniam changlani sangja sanu kaino akhoi ani na taliba iril mayam asibu isani gi natana kanagino kaisu khalunu akhoi pabu isani ta maning thungalaga loire hoi taugadabani asumna machani gi damakta thaurang sinba haukhre mathangi numitni thabatombina tapna mapuroibada haire ningol ahungi se kari hapa taraba isi keite hoinadi kari hapni hairige aidi khangdebo engonda madugi wapande nangna khra hangudana ai horen hanglage makoina sil khre na thokpa haibdu oibanina hena makoina tawjisani ekoigidi pibamga sadre pibam sade haiduna kummamage muktang thokpasida tawhodabus nungaite aduna karino angamba pira phanekla moin haplasi makoi ahungi sap manana hoi makoi tatwa isi halgidi masana pi haldo sakaugi haidui oirini adubu sidamuk lawaina haiba yagadro karigidi yare chahi kudingi makoi ahumbu kauni tasongna kaudrabasu ainadi chahi kudingi kauni wazaraklabi aigi isi ahumni makoibu harauhandaba yade wana nangna haurai hanadagi hauna warai haujiksu khara makhaidi wari suba nomba kali wangthoi thabatombisu yumkoi bai tungsin baliksin bayamna hai asumna makhoisu ningol singi sakaunabagi damak wa kaya ama khanazari wangthoi namuk thabatombi da hangsei nati nangidi sakau bugi pau haiba laktirbrane aigi bo lakti o laksi sanida lakna basu ai satloida la oi haina dum haidoki e karigi satloi dori banangti tasaugi namaga do wazarabani sakhen biga thazaga makoyani adum sakau jarasani ayamuk gausiluraga tasauga inamaga hena matha sananabani aduna isatlorige sidasu inama hum sakau dori basidia sida dum yaurage thaba dumbe kaidaurage nang sinarai bukthire ko haima kaino haidubo nang ai leminarakpa chahi kun hele adubu nangna kina kummamagi ningol chakaubani haidana napam lamdamda harau na satpadi ai imitsina mukta udri magi nupagi taniklaba wahai asida thabatombi magi thamoi swai lawi pakoi tatwan nangna kina harauna araibana phisetuna napam lamdamda kummamagi ningol chakaubani haidana chatpado aigi mitsina uba phanglaroitra pakoi tatwan yariba dubu wani kaina yare adumna haibi masimbaldadi asumna haijaba sarabasu mathamoi nung adudadi nong khongli mittegi pi sinthaningli adubu khangli thabatombi kari haiki tajai karigino makoina nangbu asuk tathiriba makoi tatwan nang sibu makoigi masal natrabro adumna hainuba sakaubu satraga kaidaurage chakaubu satraga mabung masalgi mari tatnai haibra ai kaisu khande ꯑꯩꯈꯣꯏꯒꯤ ꯇꯁꯧꯅ ꯃꯁꯂꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯏꯅꯝꯃꯅ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯑꯗꯨꯛ ꯁꯥꯎꯕꯅꯤ ꯃꯄꯥꯜ ꯊꯣꯡꯅ ꯁꯥꯎꯖꯕꯒꯤ ꯋꯥꯅꯤ ꯃꯕꯨꯛꯅꯤꯡꯗꯗꯤ ꯀꯩꯁꯨ ꯈꯟꯗꯕꯅꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯏꯄꯥꯝ ꯂꯝꯗꯝꯗ ꯆꯠꯄ ꯀꯥꯟꯗ ꯇꯁꯧ ꯑꯃꯗꯤ ꯏꯅꯝꯃꯅ ꯑꯩꯕꯨ ꯀꯌꯥꯝ ꯍꯔꯥꯎꯅ ꯇꯧꯏ ꯑꯩ ꯃꯗꯨꯗ ꯆꯞ ꯆꯥꯅ ꯈꯪꯏ ꯃꯁꯤ ꯄꯨꯝꯕ ꯊꯕꯥꯇꯣꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯤꯟꯕ ꯋꯥ ꯉꯥꯛꯇꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯕ ꯃꯅꯝꯃ ꯃꯄꯥꯝ ꯂꯝꯗꯝꯗꯣ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯜꯂꯤ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕ ꯃꯇꯝꯗ ꯊꯕꯥꯇꯣꯝꯕꯤꯒꯤ ꯀꯌꯥ ꯈꯟꯗꯦ ꯊꯕꯥꯇꯣꯝꯕꯤꯕꯨ ꯃꯍꯥꯛꯅ ꯀꯌꯥ ꯂꯨꯝꯅ ꯂꯧꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯧꯗꯥꯏ ꯃꯥꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯇꯧꯍꯜꯂꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯥꯕꯨ ꯁꯤꯖꯤꯟꯅꯩ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯔꯤꯈꯩꯅ ꯐꯩ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯍꯦꯛ ꯃꯔꯩꯕ ꯑꯗꯨꯒ ꯈꯖꯤꯛ ꯍꯦꯛ ꯌꯥꯗꯕꯗꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯄꯟꯗꯨꯅ ꯉꯥꯡꯆꯩꯗꯧꯔꯤꯕ ꯊꯕꯥꯇꯣꯝꯕꯤ ꯌꯨꯝ ꯑꯗꯨꯗ ꯃꯅꯝ ꯑꯃ ꯂꯥꯛꯂꯕ ꯀꯥꯟꯗ
ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯄꯨꯛꯑꯣꯟ ꯑꯣꯟꯅꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯍꯦꯟꯅ ꯑꯋꯥꯕ ꯈꯥꯡꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤꯁꯨ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯂꯥꯛꯇꯨꯅ ꯋꯥꯡꯊꯣꯏꯒ ꯅꯨꯡꯁꯤꯅꯈꯤ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯇꯔꯨꯕꯤꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯈꯤ, ꯂꯥꯏꯔꯁꯨ ꯇꯠꯅꯕ ꯄꯠ ꯇꯠꯄ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯔꯒ ꯅꯪ ꯌꯥꯝ ꯂꯦꯝꯃꯤꯅꯦ ꯍꯥ? ꯇꯧꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯕꯦꯝꯃ꯫ ꯃꯗꯨꯒꯤ ꯄꯠ ꯇꯠꯄ ꯅꯨꯄꯥꯗꯨꯒ ꯅꯪ ꯃꯈꯥ ꯇꯥꯅ ꯃꯔꯤ ꯂꯩꯅꯕꯁꯨ ꯌꯥꯔꯣꯏ, ꯎꯅꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯅꯄꯨꯟꯁꯤꯗꯣ ꯋꯥꯅ ꯂꯦꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯃꯥꯒꯨꯝꯕ ꯂꯥꯏꯔ ꯃꯆꯥꯗ ꯋꯥꯏꯊꯨꯡꯂꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯗꯧꯔꯤꯒꯦ? ꯃꯉꯣꯟꯗ ꯂꯩꯔꯒ ꯅꯪ ꯅꯀꯣꯛꯅꯔꯨ ꯏꯐꯥ ꯐꯥꯈꯩ ꯅꯄꯥꯝ ꯂꯝꯗꯝꯅꯦꯗꯅ ꯁꯤꯗ ꯂꯥꯛꯇꯨꯅ ꯑꯗꯨ ꯄꯤꯌꯨ ꯑꯗꯥ ꯄꯤꯌꯨ ꯍꯥꯏꯗꯅ ꯅꯤꯔꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ? ꯍꯥ? ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯒ ꯅꯪ ꯃꯔꯤ ꯂꯩꯅꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯅꯝꯃꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛ ꯂꯩꯔꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ? ꯏꯆꯜ ꯑꯣꯏꯔꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯟꯊꯣꯛꯀꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗꯕꯅꯤꯅ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯁꯦꯜ ꯄꯥꯏꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯔꯤ꯫ ꯅꯨꯄꯥꯁꯤꯗ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ, ꯈꯪꯂꯕ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯇꯔꯨꯕꯤꯅ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯍꯥꯏ꯫ ꯊꯕꯥꯇꯣꯝꯕꯤ ꯆꯤꯝꯕꯥꯜꯗꯤ ꯊꯣꯛꯇ ꯊꯃꯣꯏꯅꯨꯡꯗ ꯊꯃꯣꯏ ꯃꯥꯅ ꯈꯣꯏꯗꯥꯕ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯇꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯃꯥꯒꯤ ꯑꯣꯏꯒꯦ ꯈꯟꯅ ꯅꯤꯡꯕ꯫ ꯅꯣꯡꯃꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯍꯦꯟꯗꯨꯅ ꯂꯥꯏꯔꯕ ꯋꯥꯡꯊꯣꯏꯗ ꯆꯦꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯇꯔꯨꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯕꯥꯇꯣꯝꯕꯤꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯟꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯏꯗ꯭ꯔꯤ꯫ ꯆꯌꯣꯜ ꯑꯃꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯇꯔꯨꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯋꯥꯡꯂꯦꯝꯕꯅ ꯍꯪꯉꯤ, ꯀꯝꯗꯧꯔꯦ? ꯈꯨꯗꯣꯞꯇꯨꯕꯨ ꯁꯥꯕ ꯂꯣꯏꯍꯧꯔꯕ꯭ꯔꯣ? ꯂꯣꯏꯍꯧꯗ꯭ꯔꯤꯗ, ꯈꯔ ꯋꯥꯠꯍꯧꯔꯤ꯫ ꯀꯔꯤꯅꯣꯗ, ꯅꯪꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯅ ꯉꯟꯇꯥꯅ ꯆꯠꯈꯤꯕꯗꯥꯏꯅꯦ? ꯍꯣ ꯆꯠꯂꯦ꯫ ꯃꯤꯅꯕ ꯑꯃꯨꯛ ꯇꯣꯏꯕ ꯀꯔꯤꯅꯣ? ꯍꯟꯗꯛꯀꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗꯤ ꯃꯤꯁꯤꯡꯁꯦ ꯁꯅꯥ ꯂꯤꯀꯣꯟꯒ ꯃꯌꯥꯝ ꯑꯃ ꯍꯥꯞꯅꯗꯧꯔꯕ ꯃꯥꯜꯂꯦ꯫ ꯆꯤꯟꯕꯅ ꯃꯨꯛꯇꯣꯏꯕ꯫ ꯁꯅꯥ ꯁꯥꯕ ꯃꯤꯗꯣ ꯃꯀꯣꯛꯀ ꯉꯥꯎꯔꯝꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤꯗꯣ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯅꯥꯛꯇ ꯐꯝꯂꯒ ꯁꯪꯂꯒ ꯁꯥꯟꯕꯅꯤ꯫ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠꯇꯤ ꯁꯣꯏꯗꯅ ꯂꯣꯏꯔꯅꯤꯌꯦ꯫ ꯍꯪꯆꯤꯠ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯑꯩꯒꯤ ꯎꯄꯨꯗꯨꯁꯨ ꯍꯪꯆꯤꯠ ꯄꯨꯡꯂꯣꯏ ꯂꯣꯏꯔꯅꯤ꯫ ꯐꯔꯦꯅ ꯑꯗꯨꯗꯤ ꯃꯗꯨꯁꯨ ꯂꯣꯏꯔꯦ, ꯅꯪꯒꯤꯗꯨꯁꯨ ꯂꯣꯏꯔꯅꯤ꯫ ꯂꯩꯖꯕ ꯁꯦꯜ ꯃꯈꯩꯁꯨ ꯂꯣꯏꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯁꯦꯜꯕꯨ ꯀꯩꯅꯣ ꯑꯃꯨꯛ ꯇꯥꯜꯂꯒ ꯂꯣꯏꯔꯦ, ꯁꯤꯕꯨ ꯋꯥꯅꯦꯅ꯫ ꯑꯩ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ꯫ ꯃꯁꯤꯗ ꯋꯥꯡꯂꯦꯝꯕꯅ, ꯅꯨꯄꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ꯫ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯇꯨꯅ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯉꯥꯏꯈꯣ ꯑꯃꯨꯛꯇ, ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯈꯣ꯫ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯀꯩꯗꯧꯔꯒꯦꯕ? ꯋꯥꯡꯂꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯞꯅ ꯌꯦꯡꯗꯨꯅ ꯍꯥꯏ, ꯍꯟꯗꯛꯇꯤ ꯏꯆꯜꯕꯨꯁꯨ ꯆꯥꯛꯀꯧꯕꯤꯁꯤ꯫ ꯇꯔꯨꯕꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ, ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯊꯕꯥꯇꯣꯝꯕꯤꯕꯨꯁꯨ ꯍꯟꯗꯛꯇꯤ ꯆꯥꯛꯀꯧꯕꯤꯔꯁꯤ꯫ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯀꯩꯅꯣ ꯍꯥꯏꯕ? ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯅꯨꯄꯥ? ꯃꯥꯅ ꯂꯨꯍꯣꯡꯈꯤꯕꯗꯨ ꯆꯍꯤ 10 ꯍꯦꯜꯂꯦ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯥꯕꯨ ꯅꯣꯡꯃꯇ ꯆꯥꯛꯀꯧꯕꯤꯗꯦ꯫ ꯃꯥꯁꯨ ꯅꯤꯡꯉꯣꯜꯅꯤꯅꯦ꯫ ꯀꯔꯝꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅ ꯀꯨꯝꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯃꯄꯥꯝ ꯂꯝꯗꯝꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯂꯝꯃꯣꯏ? ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯕꯣ? ꯀꯗꯣꯝꯗꯒꯤ ꯅꯨꯡꯁꯤꯠꯅꯣ ꯆꯪꯉꯛꯏꯁꯤꯕꯣ? ꯃꯈꯣꯏ ꯅꯨꯄꯥ, ꯇꯥꯕ ꯌꯥꯕ ꯋꯥꯁꯨꯅꯦ ꯈꯔ ꯍꯥꯏꯌꯨꯀꯣ ꯅꯪ꯫ ꯑꯩ ꯁꯥꯎꯖꯔꯛꯁꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯅꯪꯕꯨ ꯌꯥꯅꯤꯡꯗ꯭ꯔꯕꯣ? ꯀꯥꯏ, ꯌꯥꯝꯅ ꯀꯥꯏ꯫ ꯀꯔꯤꯒꯤ ꯀꯥꯏꯗꯅꯤ? ꯀꯔꯝꯍꯥꯏꯅ ꯃꯗꯨꯗ ꯑꯩꯅ ꯌꯥꯅꯤꯡꯗꯣꯏꯅꯣ ꯍꯥꯏꯕ? ꯃꯥꯕꯨ ꯀꯅꯥꯅꯣ? ꯃꯥꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯇꯔꯨꯕꯤ, ꯅꯪꯒꯤ ꯋꯥꯍꯩꯗꯨ ꯍꯦꯟꯃꯟꯗ꯭ꯔꯣ? ꯍꯦꯟꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯅꯕ, ꯑꯁꯨꯝꯅ ꯇꯧꯅꯕ ꯃꯥ ꯃꯁꯥꯅ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨ ꯄꯨꯝꯕ ꯍꯧꯈ꯭ꯔꯦꯗꯅ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤꯗꯅ ꯃꯗꯣ꯫ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯁꯤꯕꯨ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯃꯇꯝꯗꯨꯗ ꯑꯩꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯈꯤꯕꯗꯣ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄ ꯌꯥꯒꯗ꯭ꯔꯣ? ꯑꯃꯨꯛꯇ ꯇꯞꯊꯧ ꯀꯩꯗꯧꯒꯦ ꯅꯪꯕꯨ? ꯀꯔꯤꯒꯤ ꯇꯞꯊꯕꯅꯣ? ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯅꯪꯅ ꯃꯥꯒꯤ ꯋꯥ ꯄꯜꯂꯛꯏꯁꯦ? ꯑꯩꯕꯨ ꯑꯃꯨꯛ ꯁꯥꯎꯍꯟꯕꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ? ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯍꯥꯏ ꯋꯥꯅꯤ? ꯂꯥꯏꯔ ꯁꯨꯗꯠꯅꯕꯗꯨꯗ ꯋꯥꯏꯊꯨꯡꯂꯕꯗꯤ ꯌꯥꯔꯦ ꯈꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯈꯩ ꯑꯩꯕꯨꯅꯦ ꯃꯅꯝ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯈꯩ ꯃꯍꯥꯛ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯂꯝꯀꯦꯠꯄꯤꯗꯣ, ꯃꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯑꯩ꯫ ꯇꯔꯨꯕꯤ, ꯅꯪꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ ꯑꯩꯕꯨ? ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤ ꯃꯥꯒꯤ ꯋꯥ ꯄꯜꯂꯛꯀ ꯀꯔꯤꯒꯤ ꯃꯥꯕꯨ ꯆꯥꯛꯀꯧꯕ? ꯌꯥꯔꯣꯏ꯫ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯧ ꯀꯩꯗꯧꯒꯦ? ꯃꯥꯗꯣ ꯑꯩꯒꯤ ꯏꯆꯜꯅꯤ, ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯕ ꯏꯆꯜ꯫ ꯍꯣ, ꯅꯆꯟꯅꯨꯄꯤꯗꯣ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕꯤꯅꯦ, ꯃꯁꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯑꯗꯨ ꯍꯧꯈ꯭ꯔꯦꯗꯅ, ꯆꯍꯤ 10 ꯍꯦꯟꯈ꯭ꯔꯦ꯫ ꯏꯁ, ꯃꯥꯅ ꯉꯝꯂꯤꯕ ꯍꯥꯏꯕꯨ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯪꯍꯠ ꯍꯠꯂꯝꯂꯒ ꯍꯦꯛꯇ ꯂꯥꯏꯔ ꯁꯨꯗꯠꯅꯕꯗꯨꯗ ꯆꯦꯟꯈ꯭ꯔꯤꯅꯦꯕ꯫ ꯅꯪꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩ
ꯅꯪꯒꯤ ꯅꯃꯥ ꯌꯦꯡꯂꯒ ꯃꯥꯕꯨꯅꯦ ꯂꯧꯈꯠꯇꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯪꯍꯜꯂꯦꯗꯅ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯅꯨ ꯃꯥꯕꯨ ꯆꯥꯛꯀꯧꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯃꯨꯛꯇꯪꯗꯤ ꯍꯟꯗꯛ ꯆꯥꯛꯀꯧꯕꯤꯁꯤꯗ ꯅꯆꯥꯁꯤꯡ ꯀꯧꯕꯁꯤꯗ ꯄꯨꯟꯅ ꯀꯧꯁꯦ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕꯅꯦ ꯅꯕꯨꯛꯆꯦꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯎ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯑꯩꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯏ ꯑꯁꯤꯔꯣ ꯑꯩꯉꯣꯟꯗꯒꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯍꯥꯏꯕ ꯏꯟꯗꯕꯤꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯩ ꯋꯥꯔꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯗ ꯀꯥꯏꯔꯒꯦꯕ ꯍꯣ ꯅꯆꯟꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯀꯩꯅꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕꯗꯤ ꯃꯈꯣꯏ ꯇꯥꯆꯧꯅ ꯊꯣꯛꯄ ꯇꯧꯕꯤꯔꯣ ꯑꯩꯉꯣꯟꯗ ꯀꯥꯏꯗꯤꯅꯦ ꯀꯔꯤꯝꯇ ꯍꯥꯏꯔꯛꯂꯅꯨ ꯀꯣ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯅꯦ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯐꯠꯇꯕꯤꯅꯤ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯤ ꯃꯤꯒꯤ ꯃꯕꯨꯡ ꯃꯆꯜꯒꯤ ꯃꯔꯤꯕꯨꯅꯦ ꯊꯥꯒꯠꯄ ꯉꯝꯕꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯇꯔꯨꯕꯤ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯒꯦ ꯉꯥꯏꯔꯔꯣꯏ ꯑꯩ ꯇꯥꯅꯤꯡꯗꯦꯕ ꯍꯟꯗꯛꯇꯤ ꯊꯕꯥꯇꯣꯝꯕꯤꯁꯨ ꯆꯥꯛꯀꯧꯕꯤꯔꯁꯤ ꯀꯔꯤꯅꯣ ꯐꯤꯔ ꯐꯅꯦꯛꯂ ꯗꯈꯤꯅꯥ ꯑꯃ ꯇꯧꯔꯒ ꯂꯣꯏꯔꯦ ꯍꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯅꯨ ꯅꯪꯅ ꯊꯣꯛꯄ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯋꯥ ꯑꯝꯇ ꯇꯥꯕꯤꯅꯕ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯇꯔꯨꯕꯤ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯑꯁꯤ ꯋꯥꯡꯂꯦꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯔꯨꯕꯤꯕꯨ ꯀꯤꯖꯕꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯜ ꯅꯨꯄꯤꯕꯨ ꯀꯨꯝꯖꯥ ꯑꯃꯠꯇ ꯍꯦꯛ ꯆꯥꯛꯀꯧꯕꯤꯈꯤꯗꯦ ꯏꯟꯊꯣꯛꯄꯤꯈꯤ ꯀꯣꯟꯅ ꯊꯪꯗ ꯑꯃꯨꯛ ꯂꯧꯈꯠꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯍꯥꯏꯔꯝꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯃꯍꯥꯛ ꯀꯥꯎꯔ ꯃꯥꯜꯂꯦ ꯏꯃꯥꯒꯤ ꯕꯨꯕ ꯏꯃꯥꯒꯤ ꯑꯆꯧꯕ ꯅꯪ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯆꯟꯅꯨꯄꯤ ꯑꯁꯤꯕꯨ ꯈꯛ ꯃꯤꯔꯥꯏꯔꯛꯀꯅꯨꯀꯣ ꯁꯦꯠꯄ ꯆꯥꯕ ꯃꯅꯤꯡ ꯊꯨꯡꯖꯗ꯭ꯔꯕ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ ꯅꯆꯟꯅꯨꯄꯤꯅꯤ ꯅꯃꯥ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯅꯪꯅ ꯅꯆꯟꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯠꯇ ꯁꯤꯟꯊꯍꯜꯂꯛꯀꯅꯨꯀꯣ ꯏꯃꯥꯒꯤ ꯕꯨꯕ ꯅꯆꯟꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯔꯛꯎ ꯀꯨꯝꯖꯥ ꯈꯨꯗꯤꯡꯅ ꯂꯥꯛꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯆꯟꯅꯨꯄꯤꯕꯨ ꯅꯪꯅ ꯀꯨꯝꯖꯥ ꯈꯨꯗꯤꯡꯒꯤ ꯆꯥꯛꯀꯧꯕꯤꯔꯛꯎ ꯃꯗꯨꯅ ꯏꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯦꯀꯣ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯅꯤ ꯑꯋꯥ ꯎꯂꯦꯟ ꯅꯪꯖꯔꯕꯤ ꯅꯆꯟꯅꯨꯄꯤꯕꯨ ꯈꯛ ꯃꯤꯔꯥꯏꯔꯛꯀꯅꯨꯀꯣ ꯍꯥꯏꯔꯝꯈꯤ ꯑꯁꯨꯝꯅ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯅꯣꯡꯂꯩꯅ ꯍꯨꯝꯕꯗ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯏ ꯃꯆꯟꯅꯨꯄꯤꯅ ꯋꯥꯖꯈꯤꯕ ꯃꯌꯥꯝ ꯃꯃꯥꯗꯨꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯅꯣꯡꯌꯥꯏ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇꯗ ꯂꯩꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯦ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ ꯋꯥꯡꯂꯦꯝꯕꯗꯤ ꯊꯕꯛ ꯁꯨꯕꯒ ꯆꯠꯂꯤ ꯃꯃꯥꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯉꯟꯅ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯋꯥꯏꯗ ꯃꯄꯥꯜ ꯊꯣꯛꯅꯤꯡꯂꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯑꯅꯥꯕꯤ ꯃꯃꯥꯗꯨ ꯇꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯂꯨꯏ ꯃꯗꯨꯗ ꯃꯃꯥꯒꯤ ꯅꯥꯀꯜꯗ ꯃꯆꯟꯅꯨꯄꯤ ꯊꯕꯥꯇꯣꯝꯕꯤꯅ ꯎꯏꯔꯤ ꯎꯏꯔꯤ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ ꯑꯃꯨꯛ ꯃꯀꯣꯛꯇꯨ ꯈꯛ ꯈꯛ ꯆꯤꯡꯏ ꯋꯥꯖꯔꯕꯤꯅꯤ ꯃꯇꯧꯗꯨ ꯎꯕꯗ ꯋꯥꯡꯂꯦꯝꯕ ꯍꯥꯏꯐꯝ ꯈꯪꯗꯦ ꯉꯁꯤꯇꯗ ꯍꯦꯟꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯋꯥꯈꯜ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯋꯥꯡꯂꯦꯝꯕ ꯆꯠꯂꯝꯃꯤ ꯄꯥꯛꯅ ꯍꯦꯛꯇ ꯆꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯍꯦꯛꯇ ꯍꯥꯏ ꯅꯆꯟꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯔꯤꯅꯤ ꯀꯥꯏꯅ ꯑꯩ ꯈꯪꯉꯗꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯍꯦꯛ ꯆꯠꯂꯝꯃꯕ ꯌꯦꯡꯉꯣ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯩꯗꯤꯅꯦ ꯍꯥꯏꯔꯤꯁꯤ ꯂꯥꯟ ꯍꯦꯛꯇ ꯇꯧꯒꯗꯕꯅꯤ ꯃꯈꯣꯏꯗꯅꯦ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯆꯟꯅꯨꯄꯤꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯁꯤꯜꯂꯤ ꯊꯕꯥꯇꯣꯝꯕꯤ ꯃꯈꯨꯠꯇ ꯑꯁꯨꯕ ꯃꯐꯤ ꯑꯅꯤꯈꯛ ꯁꯨꯝꯗꯨꯅ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯊꯣꯛꯂꯛꯏ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯃꯕꯨꯡꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯇꯥꯆꯧ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯇꯥꯆꯧ ꯅꯪ ꯂꯥꯛꯏꯔꯣ ꯇꯥꯆꯧ ꯏꯕꯨꯡ ꯂꯥꯛꯏꯅꯤ ꯏꯆꯜꯒꯤ ꯅꯥꯛꯇ ꯏꯕꯨꯡ ꯂꯥꯛꯏꯅꯤ ꯊꯕꯥꯇꯣꯝꯕꯤꯅ ꯏꯃꯨꯡꯂꯣꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯥꯡꯂꯦꯟ ꯅꯪꯒꯤ ꯃꯥꯃ ꯂꯥꯛꯏ ꯍꯤꯗꯥꯛ ꯄꯨꯊꯣꯔꯛꯎ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯇꯥꯆꯧ ꯃꯪꯒꯣꯜꯗ ꯀꯥꯈꯠꯁꯤ ꯌꯥꯔꯅꯤꯗ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯂꯁꯤ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯃꯪꯒꯣꯜꯗ ꯀꯥꯈꯠꯁꯤ ꯃꯪꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯐꯝꯂꯤ ꯊꯕꯥꯇꯣꯝꯕꯤꯗꯤ ꯉꯁꯤ ꯃꯕꯨꯡꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯥꯒꯤ ꯂꯥꯛꯄꯁꯤꯗ ꯍꯔꯥꯎꯕꯅ ꯂꯣꯏꯖꯔꯤ ꯇꯥꯆꯧ ꯀꯔꯤ ꯂꯩꯒꯦ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯏꯕꯨꯡꯒꯤ ꯊꯕꯥꯇꯣꯝꯕꯤ ꯏꯕꯨꯡꯕꯨ ꯏꯆꯜꯗ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯇꯥꯆꯧ ꯏꯕꯨꯡꯅ ꯏꯆꯜꯕु ꯆꯍꯤ ꯀꯌꯥꯁꯤ ꯃꯤꯔꯥꯏꯗꯨꯅ ꯂꯩꯔꯨꯔꯦ ꯅꯪ ꯏꯕꯨꯡꯕꯨ ꯁꯥꯎꯕ꯭ꯔꯥ ꯅꯪ ꯅꯕꯨꯡꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯅ ꯀꯔꯤꯒꯤ ꯇꯥꯆꯧꯗ ꯁꯥꯎꯗꯣꯏꯅꯣ ꯅꯆꯜ ꯀꯔꯤꯁꯨ ꯁꯥꯎꯖꯕ ꯂꯩꯇꯦ ꯋꯥꯔꯧꯖꯕ ꯂꯩꯇꯦ ꯇꯥꯆꯧ ꯉꯁꯤ ꯏꯕꯨꯡꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯂꯥꯛꯂꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯉꯣꯜ ꯅꯪꯕꯨ ꯆꯥꯛ ꯆꯔꯥ ꯑꯝꯇꯪ ꯀꯧꯖꯒꯦ ꯍꯥꯏꯗꯅ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯊꯕꯥꯇꯣꯝꯕꯤ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯃꯄꯤ ꯆꯤꯡꯊꯈꯤꯕ ꯈꯪꯍꯧꯗꯦ
ꯈꯪꯍꯧꯗꯅ ꯄꯤꯔꯥꯡ ꯁꯤꯟꯊꯈ꯭ꯔꯦ ꯆꯍꯤ 10 ꯍꯦꯟꯅ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯛꯄꯁꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯃꯕꯨꯡꯒꯤ ꯃꯐꯝꯗꯒꯤ ꯃꯥ ꯇꯥꯈꯤꯗ꯭ꯔꯤꯕꯅꯤ ꯉꯁꯤ ꯈꯪꯍꯧꯗꯅ ꯇꯥꯔꯛꯄꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯉꯝꯗꯦ ꯂꯩꯇꯥꯗꯤ ꯀꯞꯆꯩ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯩ ꯀꯩꯗꯧꯔꯦ ꯀꯔꯤꯒꯤꯅꯣ ꯏꯆꯜꯅ ꯀꯞꯂꯤꯕ ꯇꯥꯆꯧ ꯀꯞꯀꯅꯨ ꯀꯔꯤꯒꯤ ꯀꯞꯂꯤꯕ ꯇꯥꯆꯧ ꯉꯁꯤꯗꯤ ꯅꯆꯜꯒꯤ ꯊꯃꯣꯏꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ ꯑꯉꯧꯕꯤ ꯏꯆꯜꯅ ꯀꯔꯤꯒꯤ ꯀꯞꯇꯣꯏꯅꯣ ꯏꯕꯨꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯂꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯞꯂꯕꯗꯤ ꯏꯕꯨꯡ ꯀꯔꯤ ꯑꯣꯏꯅꯤ ꯌꯦꯡꯉꯣꯏ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯣ ꯅꯪꯅꯦ ꯉꯟꯇꯥꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯈꯦꯟꯕꯤꯒ ꯂꯩꯁꯅꯥꯒꯁꯨ ꯆꯥꯛꯀꯧꯔꯤ ꯅꯪꯒꯤꯗꯤ ꯀꯔꯤ ꯍꯥꯞꯄꯣꯕ ꯏꯆꯜꯅ ꯑꯄꯥꯝꯕ ꯑꯝꯇ ꯏꯕꯨꯡꯗ ꯍꯥꯏꯌꯨ ꯏꯕꯨꯡ ꯏꯆꯜꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯍꯥꯞꯀꯦ ꯊꯕꯥꯇꯣꯝꯕꯤꯅ ꯇꯞꯅ ꯇꯥꯆꯧ ꯅꯆꯜꯕꯨ ꯆꯥꯛꯀꯧꯕꯤꯒꯅꯨ ꯅꯆꯜ ꯆꯥꯛꯀꯧꯕ ꯂꯥꯛꯆꯔꯣꯏ ꯀꯔꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯀꯔꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯔꯤꯒꯤ ꯅꯪꯅ ꯆꯥꯛꯀꯧꯕ ꯂꯥꯛꯂꯣꯏꯗꯧꯔꯤꯕ ꯇꯥꯆꯧ ꯅꯆꯜꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯕꯤꯒꯅꯨ ꯅꯆꯜꯕꯨ ꯆꯥꯛꯀꯧꯕꯤꯅꯨ ꯏꯆꯟꯇꯣꯝꯕꯤ ꯅꯪ ꯅꯕꯨꯡꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯔꯕ꯭ꯔꯅꯦ ꯅꯕꯨꯡꯅ ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯤꯔꯥꯏ ꯍꯥꯏꯗꯅ ꯅꯪ ꯅꯕꯨꯡꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ ꯇꯥꯆꯧꯒꯤ ꯋꯥꯈꯜꯗꯨ ꯑꯣꯟꯅꯔꯦ ꯅꯆꯜꯅ ꯇꯥꯆꯧꯗ ꯑꯗꯨꯝꯅ ꯈꯟꯕ ꯂꯩꯇꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯛꯀꯧꯕ ꯂꯥꯛꯑꯣꯏ ꯍꯥꯏꯔꯤꯕ ꯇꯥꯆꯧ ꯍꯥꯏꯔꯒ ꯄꯦꯟꯅ ꯀꯞꯊꯣꯛꯏ ꯃꯁꯤꯗ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤꯕ ꯋꯥꯡꯊꯣꯏꯅ ꯏꯕꯥꯏ ꯀꯗꯣꯝꯗꯒꯤꯅꯣ ꯁꯤꯗ ꯂꯥꯛꯏ ꯑꯧ ꯂꯥꯛꯏꯅꯤ ꯃꯥꯕꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯏꯅꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯋꯥꯡꯊꯣꯏ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯥꯎꯅꯤꯅ ꯏꯕꯥꯏꯅ ꯑꯁꯨꯝꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯏꯅꯤ ꯀꯥꯏꯅ ꯂꯥꯛꯄꯁꯤꯗꯤ ꯅꯆꯜꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤ ꯅꯈꯣꯏ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ ꯃꯇꯝ ꯈꯔ ꯑꯩꯅ ꯏꯆꯜ ꯇꯣꯝꯕꯤꯕꯨ ꯊꯥꯞꯅ ꯊꯝꯂꯨꯔꯦ ꯀꯩꯁꯨ ꯁꯥꯎꯖꯕ ꯂꯩꯇꯦ ꯏꯕꯥꯏ ꯃꯥꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯉꯟꯇꯥꯅ ꯑꯩ ꯃꯥꯕꯨ ꯊꯤꯜꯂꯛꯀꯦ ꯏꯆꯜꯅ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯤꯌꯦ ꯃꯥꯅꯕꯨ ꯃꯃꯥꯏ ꯁꯠ ꯂꯩꯁꯤꯟꯗꯨꯅ ꯅꯪ ꯏꯕꯥꯏꯗ ꯆꯥꯛꯀꯧꯕ ꯂꯥꯛꯑꯣꯏꯅ ꯍꯥꯏꯔꯕꯣ ꯊꯕꯥꯇꯣꯝꯕꯤ ꯈꯨꯝꯗꯦ ꯀꯔꯤꯒꯤꯅꯣ ꯈꯨꯝꯗ꯭ꯔꯤꯁꯦ ꯅꯪ ꯏꯕꯥꯏꯗ ꯀꯔꯤ ꯍꯥꯏꯔꯒꯦ ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯩ ꯆꯥꯛꯀꯧꯕ ꯆꯠꯂꯔꯣꯏꯒꯦ ꯀꯔꯤꯒꯤ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗꯧꯔꯤꯕ ꯅꯪꯗꯤ ꯊꯕꯥꯇꯣꯝꯕꯤ ꯑꯃꯨꯛꯀꯁꯨ ꯈꯨꯝꯗꯦ ꯅꯪꯅꯦ ꯑꯩꯅ ꯁꯥꯎꯒꯗ ꯋꯥ ꯉꯥꯡꯒꯅꯨ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯊꯤꯟꯗꯧꯔꯤꯕꯅꯤ ꯏꯕꯥꯏꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯨꯝ ꯑꯃꯒꯤꯅꯤ ꯍꯥꯏꯗꯅ ꯅꯪꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯣꯏ ꯍꯥꯏꯗꯅ ꯈꯨꯝꯗꯕꯗꯤ ꯏꯕꯥꯏꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯏꯕꯥꯏꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯂꯥꯛꯀꯅꯤ ꯍꯥꯏꯀꯣ ꯂꯥꯛꯀꯅꯤ ꯍꯥꯏꯀꯣ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯊꯕꯥꯇꯣꯝꯕꯤ ꯃꯕꯨꯡꯗ ꯇꯥꯆꯧ ꯅꯆꯜ ꯆꯥꯛꯀꯧꯕ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ ꯅꯆꯜ ꯆꯥꯛꯀꯧꯕ ꯂꯥꯛꯂꯒꯦ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯋꯥꯡꯂꯦꯟꯕ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅꯤꯗꯅ ꯉꯟꯇꯥꯅ ꯂꯥꯛꯀꯗꯕꯅꯤꯀꯣ ꯍꯥꯏꯌꯨ ꯏꯆꯜꯒꯤ ꯀꯔꯤ ꯍꯥꯞꯄꯣꯕ ꯏꯆꯜꯅ ꯑꯄꯥꯝꯕꯗꯣ ꯅꯕꯨꯡ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯇꯥꯆꯧ ꯅꯆꯜ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ ꯇꯥꯆꯧꯅ ꯃꯆꯜ ꯑꯃ ꯂꯩꯔꯤ ꯈꯟꯅ ꯃꯆꯜ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯕꯁꯤꯅ ꯅꯆꯜꯒꯤ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯒꯦ ꯋꯥꯡꯊꯣꯏꯅ ꯏꯕꯥꯏ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜꯄꯣꯠꯇꯤ ꯀꯔꯤꯁꯨ ꯍꯥꯞꯇ꯭ꯔꯕꯁꯨ ꯌꯥꯏ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕꯗꯨꯅꯤ ꯐꯔꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯑꯗꯣ ꯏꯕꯦꯝꯃ ꯅꯪ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯉꯟꯇꯥꯅ ꯂꯥꯛꯎꯀꯣ ꯍꯣꯏ ꯇꯥꯆꯧ ꯋꯥꯡꯊꯣꯏꯅ ꯏꯕꯥꯏ ꯉꯁꯤꯗꯤ ꯁꯤꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯌꯥꯔꯦꯗ ꯀꯣꯟꯅ ꯆꯥꯔꯒꯦ ꯏꯕꯥꯏꯁꯦ ꯊꯕꯛ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯔꯝꯗꯨꯅ ꯋꯥꯡꯂꯦꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯋꯥꯡꯊꯣꯏꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯊꯕꯥꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯊꯕꯥꯇꯣꯝꯕꯤ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ ꯉꯝꯈꯩ ꯂꯩꯇꯅ ꯑꯩꯁꯨ ꯍꯔꯥꯎꯏ ꯑꯁꯨꯝꯅ ꯏꯕꯥꯏꯅ ꯉꯁꯤꯗ ꯂꯥꯛꯇꯨꯅ ꯅꯪꯉꯣꯟꯗ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯔꯔꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯪꯅꯦ ꯉꯟꯇꯥꯅ ꯆꯥꯛꯀꯧꯕ ꯆꯠꯀꯗꯕꯅꯤ ꯑꯩ ꯅꯪꯕꯨ ꯊꯤꯟꯒꯅꯤ ꯀꯔꯤ ꯄꯨꯅꯤ ꯅꯪꯅ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯃꯛ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯅꯪꯅ ꯄꯥꯝꯕ ꯃꯈꯩ ꯂꯣꯏꯅ ꯂꯩꯔꯨꯔꯁꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯋꯥꯠꯂꯤꯕ ꯑꯁꯤꯗꯤ ꯆꯠꯂꯨ ꯂꯩꯕ ꯌꯥ ꯃꯈꯩ ꯍꯦꯛꯇ ꯂꯩꯊꯔꯨꯔꯗꯕꯅꯤ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯐꯨꯔꯤꯠ ꯐꯖꯕ ꯑꯃꯅꯦ ꯐꯅꯦꯛ ꯐꯖꯕ ꯑꯃꯅꯦ ꯑꯗꯨꯒ ꯐꯤ ꯐꯖꯕ ꯑꯃꯒꯁꯨ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯁꯦꯠ ꯆꯥꯅꯕꯅꯤꯗꯅ ꯌꯥꯅꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯅꯤ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯂꯩ ꯑꯩꯅ ꯂꯩꯅꯤ ꯍꯥꯏꯔꯤꯕꯁꯤ ꯆꯠꯂꯨ ꯅꯐꯤ ꯍꯣꯡꯗꯣꯛꯂꯨꯁꯣ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗ ꯆꯠꯁꯤ ꯀꯩꯅꯣ ꯉꯥꯎꯔꯕ꯭ꯔꯣ ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯤ ꯑꯩ ꯀꯔꯤꯒꯤ ꯆꯥꯛ ꯊꯣꯡꯕꯅꯣ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗ ꯆꯥꯔꯛꯁꯤ ꯆꯠꯂꯨ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯤ ꯍꯩꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯗ
ꯑꯁꯤꯌꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯋꯥꯡꯊꯣꯏꯗꯤ ꯍꯔꯥꯎꯕꯅ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯇꯔꯨꯕꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯃ ꯇꯧꯏ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯌꯦꯡꯒꯦ ꯏꯁ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕꯣꯏꯗꯀꯣ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯂꯤꯕꯗꯨ ꯑꯣꯏ ꯃꯃꯥꯏ ꯐꯦꯠ ꯂꯩꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯋꯥꯡꯂꯦꯝꯕ ꯃꯥꯁꯨ ꯏꯃꯨꯡꯗ ꯁꯨꯝꯗ꯭ꯔꯤꯡ ꯆꯪꯁꯤꯜꯂꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯐꯤ ꯈꯔ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯉꯤ ꯀꯗꯥꯏ ꯆꯠꯇꯧꯔꯤꯕꯅꯣ ꯅꯪꯕꯣ ꯑꯣ ꯀꯩꯊꯦꯜꯗꯅꯤ ꯀꯩꯊꯦꯜ ꯆꯠꯀꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ ꯏꯆꯥ ꯑꯅꯤꯒꯤ ꯐꯅꯦꯛ ꯑꯅꯤꯗ ꯂꯩꯔꯨꯒꯦ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯁꯦꯜ ꯑꯁꯤꯅꯗꯤ ꯈꯔ ꯀꯧꯅꯤ ꯈꯔ ꯄꯤꯌꯨ ꯋꯥꯡꯂꯦꯝꯕ ꯍꯣꯏ ꯃꯥꯏꯈꯨꯝꯗ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯁꯦꯜꯗꯣ ꯈꯔ ꯌꯥꯝꯃꯤ ꯃꯗꯨꯗ ꯇꯔꯨꯕꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯅꯆꯥ ꯑꯅꯤꯒꯤ ꯐꯅꯦꯛ ꯂꯩꯕꯗꯨꯗ ꯊꯕꯥꯇꯣꯝꯕꯤꯒꯤꯁꯨ ꯑꯃ ꯍꯦꯛ ꯌꯥꯎꯔꯛꯎ ꯋꯥꯇꯥꯁꯤꯗ ꯇꯔꯨꯕꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯗꯨꯅ ꯀꯔꯤꯅꯣꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯤ ꯑꯆꯥꯛꯄ ꯃꯩꯗ ꯏꯀꯪ ꯂꯪꯁꯤꯟꯕꯤꯔꯛꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯅꯪꯅ ꯂꯩꯕ ꯆꯠꯄꯗꯨꯗ ꯑꯗꯨꯝ ꯌꯧꯔꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯑꯩ ꯉꯝꯂꯣꯏ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅ ꯃꯥꯕꯨ ꯆꯥꯛꯀꯧꯕ꯭ꯔꯣ ꯑꯩꯅ ꯆꯥꯛꯀꯧꯖꯕ ꯏꯆꯥ ꯑꯅꯤꯒꯤ ꯂꯩꯕ ꯆꯠꯆꯕꯅꯤ ꯃꯤꯒꯤ ꯀꯥꯏꯗ ꯌꯥꯎꯕ ꯂꯥꯛꯄ ꯉꯝꯃꯣꯏ ꯇꯔꯨꯕꯤ ꯅꯪ ꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯅꯩꯗ ꯅꯪꯅ ꯂꯩꯕꯗꯨꯗ ꯃꯗꯨꯃꯇꯪ ꯌꯥꯎꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯀꯥꯏꯕ ꯀꯥꯏꯗꯕ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯎꯕ ꯉꯝꯂꯣꯏ ꯃꯤꯒꯤ ꯃꯄꯣꯠ ꯑꯩꯅ ꯂꯩꯗꯧꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯃꯥꯅ ꯂꯧꯐꯝ ꯊꯣꯛꯄ ꯁꯦꯜ ꯈꯔ ꯂꯧꯔꯒ ꯑꯔꯦꯝꯕꯗꯨ ꯃꯄꯨꯔꯣꯏꯕꯗ ꯁꯠꯄꯤꯗꯨꯅ ꯑꯣ ꯅꯪꯅ ꯍꯥꯞꯅꯤꯡꯕꯗꯣ ꯈꯜꯂꯒ ꯍꯥꯞꯄꯨ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯀꯅꯨ ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦꯕ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯐꯦꯠ ꯂꯩꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯋꯥꯡꯂꯦꯝꯕꯅ ꯇꯔꯨꯕꯤ ꯅꯪꯀꯣ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯤ ꯅꯪ ꯇꯔꯨꯕꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯨꯡꯁꯤꯔꯗꯤ ꯀꯩꯅ ꯍꯥꯏꯖ ꯁꯥꯔꯤꯔꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦꯕ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯕ ꯁꯥꯔꯗꯅ ꯏꯁ ꯑꯗꯨꯕꯨꯗꯤ ꯌꯦꯡꯅꯕ ꯇꯥꯏꯗꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯋꯥꯡꯂꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯕ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯕ ꯑꯣꯏꯔꯔꯣꯏ ꯑꯩꯅ ꯉꯝꯕ ꯀꯔꯤꯅꯣ ꯑꯩ ꯅꯣꯏꯅ ꯍꯦꯛꯇ ꯂꯩꯔꯒꯦ ꯃꯥꯒ ꯋꯥ ꯉꯥꯡꯅꯒꯗꯕꯒꯤ ꯁꯔꯨꯛ ꯑꯁꯤꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯟꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯑꯣꯏꯅ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯐꯤ ꯑꯃꯒ ꯐꯅꯦꯛ ꯑꯃꯒ ꯂꯩꯕꯤꯔꯦ ꯃꯃꯜ ꯈꯔ ꯌꯥꯝꯕ ꯐꯤ ꯐꯅꯦꯛꯅꯤ ꯐꯤꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯃꯗꯨꯅ ꯗꯈꯤꯅꯥ ꯑꯣꯏꯅ ꯄꯤꯕꯗ ꯅꯆꯟꯅꯨꯄꯤꯗꯣ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨꯀꯣ ꯏꯅꯦꯅꯁꯨ ꯍꯣꯡꯅ ꯄꯤꯔꯕꯅꯤ ꯍꯣꯏꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯨꯄꯥꯅ ꯑꯍꯟꯕ ꯐꯤ ꯐꯅꯦꯛ ꯄꯥꯏꯕ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯈꯟꯗꯦꯗꯩꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯋꯥꯡꯂꯦꯝꯕꯅ ꯃꯆꯟꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯉꯝꯖꯕ ꯐꯤ ꯐꯅꯦꯛ ꯂꯩꯕꯤꯔꯦ ꯇꯔꯨꯕꯤ ꯃꯈꯨꯠꯇ ꯁꯝꯆꯦꯠ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯃꯁꯝ ꯍꯥꯠꯇꯨꯅ ꯃꯪꯒꯣꯜꯗ ꯂꯩꯔꯤ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯂꯤꯕꯗꯨ ꯎꯏ ꯃꯥꯒꯤ ꯊꯣꯛꯄ ꯂꯩ ꯋꯥꯡꯂꯦꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯦ ꯊꯕꯥꯇꯣꯝꯕꯤꯒꯤ ꯑꯩꯅ ꯐꯤ ꯐꯅꯦꯛ ꯂꯩꯔꯛꯄꯅꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨ ꯑꯩꯗꯤ ꯅꯨꯄꯥ ꯑꯅꯤꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯄꯪꯂꯩ ꯂꯩꯁꯤꯜꯂꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯈꯥꯎ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯎꯠꯂꯤ ꯃꯗꯨ ꯎꯕꯗ ꯇꯔꯨꯕꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯏꯁ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯔꯦꯜ ꯄꯥꯏꯕ ꯃꯤꯅꯣ ꯅꯪꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯕ ꯐꯤ ꯐꯅꯦꯛꯀ ꯂꯩꯔꯗꯅ ꯏꯃꯥ ꯏꯄꯦꯝꯃ ꯑꯃꯇꯪ ꯂꯩꯕꯁꯨ ꯅꯠꯇꯕ ꯑꯁꯨꯛ ꯇꯥꯡꯕꯁꯤ ꯑꯅꯤꯒ ꯂꯩꯔꯗꯅ ꯅꯪ ꯃꯉꯥꯏꯔꯦꯅꯦꯍꯦ ꯏꯕꯨꯡꯉꯣ ꯅꯆꯟꯅꯨꯄꯤ ꯅꯤꯡꯂꯤꯕꯁꯦ ꯅꯪꯇ ꯃꯉꯥꯏꯔꯦꯕ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯈꯠꯂꯛꯂꯤꯕꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯕ ꯐꯤ ꯐꯅꯦꯛ ꯑꯁꯤꯗꯤ ꯀꯅꯥꯅ ꯂꯩꯔꯒ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯍꯥꯞꯐꯝ ꯊꯣꯛꯄ ꯐꯤꯅꯤ ꯈꯪꯗꯦ ꯐꯅꯦꯛꯅꯤ ꯈꯪꯗꯦ ꯑꯍꯣꯡꯕ ꯑꯃ ꯍꯥꯞꯂꯒ ꯂꯣꯏꯔꯦ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ ꯀꯥꯏ ꯌꯥꯝꯅ ꯀꯥꯏ ꯅꯆꯥ ꯅꯤꯉꯣꯜ ꯑꯅꯤꯗꯨꯅ ꯎꯔꯒ ꯀꯔꯤꯅꯣ ꯈꯟꯗꯣꯏꯁꯦ ꯃꯅꯦꯒꯤꯅꯦꯅ ꯐꯤ ꯐꯅꯦꯛ ꯑꯇꯥꯡꯕ ꯍꯥꯞꯄꯤ ꯍꯥꯏꯗꯅ ꯁꯨꯛꯇꯣꯛꯈ꯭ꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯃꯈꯣꯏꯒꯤꯁꯨ ꯃꯃꯜ ꯑꯇꯥꯡꯕ ꯄꯣꯠ ꯆꯩ ꯍꯥꯞꯂꯤꯕꯁꯤꯗꯤ ꯑꯣ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯃꯥꯟꯅꯗꯦꯕ ꯃꯈꯣꯏꯅ ꯅꯪꯒꯤ ꯍꯦꯛ ꯅꯆꯥ ꯅꯪꯅ ꯄꯣꯛꯆꯕ ꯅꯆꯥ ꯑꯗꯨꯒꯅꯦ ꯃꯥꯅ ꯅꯆꯟꯅꯨꯄꯤ ꯅꯆꯥꯒ ꯅꯆꯜꯒꯕꯨ ꯍꯦꯛꯇ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯈꯦꯠꯅꯕ ꯃꯤꯠꯌꯦꯡ ꯈꯦꯠꯅꯕ ꯋꯥꯈꯜ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯍꯌꯦꯡꯅꯦ ꯅꯨꯃꯤꯠꯇꯨꯗ ꯋꯥꯔꯨꯗꯨꯁꯨ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯃꯜ ꯌꯥꯝꯕ ꯐꯤ ꯐꯅꯦꯛꯁꯦ ꯃꯥꯒꯤ ꯑꯣꯏꯅ ꯍꯥꯞꯄ ꯌꯥꯏ ꯃꯁꯤꯒꯤ ꯃꯍꯨꯠ ꯑꯩꯅ ꯄꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯞ ꯂꯧꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯎꯄꯨꯗ ꯁꯠ ꯍꯥꯡꯗꯣꯛꯇꯨꯅ ꯑꯍꯣꯡꯕ ꯑꯊꯤꯕ ꯐꯠꯇꯕ ꯐꯅꯦꯛ ꯑꯃ ꯄꯨꯊꯣꯔꯛꯏ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯍꯥꯏ ꯁꯦ ꯃꯁꯤ ꯑꯣꯏꯅ ꯃꯥꯒꯤ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥꯗꯣ ꯄꯤꯌꯨ ꯐꯃꯜꯂꯕꯅꯤ ꯃꯁꯤ ꯍꯦꯟꯗꯣꯛꯅ ꯐꯔꯕꯅꯤ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯇꯧꯐꯝ ꯊꯣꯛꯄꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯉꯣꯟꯗ ꯑꯁꯨꯛ ꯇꯥꯡꯕ ꯐꯤ ꯐꯅꯦꯛꯁꯦ ꯍꯥꯞꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯍꯣ ꯂꯩꯇ ꯂꯥꯏꯔ ꯃꯦꯟꯅꯕꯗꯅꯦ ꯐꯤ ꯐꯅꯦꯛꯁꯦ ꯌꯣꯟꯊꯣꯛꯂꯒ ꯆꯥꯅꯅꯕꯅꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ
ꯑꯩꯅ ꯄꯤꯔꯤ ꯐꯅꯦꯛ ꯑꯁꯤ ꯍꯥꯞꯄꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯁꯤ ꯍꯥꯞꯄ ꯌꯥꯔꯦ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯈꯥꯎ ꯃꯊꯛ ꯑꯗꯨꯗ ꯁꯠ ꯊꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯋꯥꯡꯂꯦꯝꯕ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯉꯝꯗꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯛꯄ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯑꯣꯏꯅ ꯂꯩꯕ ꯇꯥꯏ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯅꯨꯄꯥ ꯊꯣꯛꯇꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯦ ꯈꯟꯖꯕ ꯅꯤꯡꯖꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯃꯛꯅꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯖꯤꯟꯈꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯆꯍꯤ ꯀꯨꯝꯂꯥꯡ ꯑꯃ ꯆꯨꯞꯅ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯖꯕ ꯊꯥꯕꯨꯝ ꯌꯥꯡꯒꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯆꯥꯛꯀꯧꯕ ꯆꯠꯀꯗꯕ ꯅꯤꯡꯉꯣꯜꯁꯤꯡꯅ ꯑꯌꯨꯛ ꯌꯦꯟꯗꯥꯗ ꯍꯧꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯥꯛꯀꯧꯕ ꯆꯠꯅꯕ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯏ ꯂꯩꯖꯕ ꯃꯈꯩ ꯀꯦꯗꯨꯅ ꯂꯩꯖꯕ ꯃꯈꯩ ꯁꯦꯠ ꯆꯥꯗꯨꯅ ꯀꯔꯤ ꯀꯔꯤꯅೋ ꯑꯆꯥ ꯑꯊꯛ ꯄꯨꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯤ ꯊꯥꯖꯅ ꯏꯃꯥ ꯑꯩ ꯂꯥꯛꯑꯦ ꯏꯆꯦ ꯂꯥꯛꯈꯤꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯇ꯭ꯔꯤ ꯅꯪꯅ ꯍꯥꯜꯂꯦ ꯑꯗꯨꯅꯦꯕ ꯂꯥꯛꯑꯣ ꯆꯪꯉꯣ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯄꯨꯔꯛꯂꯤꯕꯗꯨꯅ ꯑꯔꯩꯕ ꯃꯈꯩ ꯍꯦꯛ ꯄꯨꯔꯛꯂꯕꯅꯤ ꯏꯃꯥ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯏꯃꯥ ꯑꯩꯗꯤ ꯆꯥꯛꯄꯨ ꯂꯥꯝꯃꯦꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯇꯧꯔꯕꯅꯦꯅ ꯉꯔꯥꯡꯗꯒꯤ ꯍꯔꯥꯎꯃꯟꯗꯅ ꯆꯥꯛꯀ ꯆꯥꯐꯝ ꯈꯪꯕ ꯖꯥꯠ ꯅꯠꯇꯦ ꯍꯩꯃ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯕꯗꯨ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯍꯥꯞꯇꯣꯏ ꯅꯠꯇ꯭ꯔꯕ ꯍꯥꯞꯇꯣꯏꯅꯤ ꯍꯔꯥꯎꯅ ꯑꯗꯨꯅꯦꯕ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯂꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯏꯃꯨꯡꯗ ꯂꯩꯕꯅꯤ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯃꯤꯡꯁꯦꯜ ꯌꯥꯎꯕ ꯎꯄꯨꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯊꯗꯨꯅ ꯌꯦꯡꯉꯤ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯌꯥꯝꯅ ꯐꯖꯔꯦ ꯏꯃꯥ ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ ꯅꯄꯥꯕꯨꯡꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯁꯥꯔꯤꯅꯤ ꯌꯥꯝꯅ ꯐꯖꯔꯦ ꯄꯥꯕꯨꯡꯗꯤ ꯑꯣ ꯉꯥ ꯊꯣꯡꯍꯧꯔꯤ ꯏꯃꯥꯅ ꯊꯣꯡꯒꯦ ꯍꯥꯏꯕꯕꯨ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯒꯦꯌꯦ ꯊꯣꯡꯖꯔꯁꯅꯨ ꯍꯥꯏꯗꯅ ꯊꯣꯡꯍꯟꯍꯧꯔꯦ ꯄꯥꯕꯨꯡꯅ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯣ ꯅꯄꯥꯗꯅꯦ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯍꯜꯂꯨꯁꯣ ꯑꯗꯨꯒꯅꯦ ꯅꯐꯤ ꯍꯣꯡꯉꯣ ꯏꯃꯥꯅ ꯁꯤꯗ ꯊꯝꯂꯝꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯁꯛꯍꯦꯟꯕꯤꯒ ꯊꯥꯖꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯏꯆꯥꯁꯤꯡ ꯂꯥꯛꯏꯗꯅ ꯉꯟꯅ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯐꯖꯅ ꯂꯩꯔꯣ ꯏꯆꯥꯁꯤꯡꯅ ꯄꯥꯝꯕꯈꯩꯗꯨꯁꯨ ꯂꯣꯏꯅ ꯍꯥꯞꯇꯧꯔꯤꯕꯅꯤ ꯊꯥꯖꯅ ꯈꯨꯗꯣꯞꯇꯣ ꯀꯅꯥꯅ ꯄꯥꯏꯒꯦ ꯏꯃꯥꯅ ꯄꯥꯏꯕ꯭ꯔꯣ ꯅꯃꯥꯅ ꯄꯥꯏꯕꯅꯤ ꯅꯃꯥꯗ ꯍꯪꯉꯨꯒꯦ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯑꯩꯒꯤ ꯈꯨꯗꯣꯞ ꯁꯥꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯣꯏ ꯏꯃꯥꯎ ꯃꯄꯥꯜꯗ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯃꯅꯦ ꯊꯕꯥꯇꯣꯝꯕꯤꯅ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯏ ꯃꯅꯦꯕꯨ ꯎꯗꯨꯅ ꯏꯅꯦ ꯅꯪꯁꯨ ꯆꯥꯛꯀꯧꯕ ꯂꯥꯛꯏꯔꯣ ꯂꯥꯛꯏꯅꯤ ꯑꯌꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯈ꯭ꯔꯕ꯭ꯔꯣ ꯊꯕꯥꯇꯣꯝꯕꯤ ꯀꯨꯝꯗꯤ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯆꯪꯁꯤ ꯏꯅꯦ ꯑꯩꯗꯤ ꯏꯅꯦ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯨꯗ꯭ꯔꯤ ꯌꯥꯝ ꯊꯥꯖꯗꯦ ꯏꯅꯦ ꯅꯪ ꯎꯗ ꯀꯨꯏꯔꯦ ꯏꯅꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯔꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯇꯔꯨꯕꯤꯁꯨ ꯊꯣꯛꯂꯛꯏ ꯊꯕꯥꯇꯣꯝꯕꯤ ꯂꯩꯔꯝꯕꯗꯨꯗ ꯃꯃꯩ ꯃꯃꯤꯠ ꯄꯩꯈ꯭ꯔꯦ ꯊꯥꯖꯅ ꯏꯃꯥ ꯏꯅꯦꯁꯨ ꯆꯥꯛꯀꯧꯕ ꯂꯥꯛꯑꯦ ꯃꯁꯤꯗ ꯇꯔꯨꯕꯤꯅ ꯅꯪ ꯅꯊꯧ ꯇꯧꯔꯒ ꯂꯩꯕ ꯀꯩꯗꯧꯒꯦ ꯆꯪꯉꯣ ꯅꯐꯤꯗꯣ ꯍꯥꯟꯅ ꯍꯣꯡꯉꯨꯁꯣ ꯃꯃꯥꯒꯤ ꯁꯥꯖꯠ ꯃꯍꯥꯛꯅ ꯍꯦꯟꯅ ꯈꯪꯉꯤ ꯑꯗꯨꯅ ꯃꯅꯦꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯦ ꯏꯃꯨꯡꯗ ꯆꯪꯁꯤ ꯄꯥꯕꯨꯡꯅ ꯏꯟꯁꯥꯡ ꯊꯣꯡꯍꯧꯔꯤ ꯆꯪꯃꯤꯟꯅꯩ ꯊꯕꯥꯇꯣꯝꯕꯤꯅ ꯇꯞꯅ ꯊꯥꯁꯧ ꯑꯩ ꯂꯥꯛꯏ ꯋꯥꯡꯂꯦꯝꯕ ꯁꯠ ꯌꯦꯡꯊꯣꯔꯛꯏ ꯃꯆꯟꯅꯨꯄꯤꯅ ꯑꯔꯩꯕ ꯃꯈꯩ ꯀꯦꯗꯨꯅ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯑꯗꯨꯝꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯕꯗꯨꯗꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯀꯥꯏꯈꯤꯕ ꯇꯧꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯛ ꯐꯖꯕ ꯃꯆꯟꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯨ ꯆꯍꯤ 10 ꯍꯦꯟꯅ ꯎꯈꯤꯗ꯭ꯔꯕꯅꯤ ꯍꯔꯥꯎꯅ ꯆꯪꯂꯣ ꯅꯈꯣꯏ ꯂꯥꯛꯄ ꯑꯩ ꯉꯥꯏꯔꯝꯂꯤꯕꯅꯤ ꯇꯔꯨꯕꯤꯗꯤ ꯁꯧ ꯂꯥꯎꯕ ꯍꯧꯈ꯭ꯔꯦ ꯍꯦ ꯇꯣꯝꯕꯤꯌꯥ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯒꯦ ꯁꯤꯗ ꯂꯥꯎ ꯏꯇꯥꯔꯕ ꯍꯣꯏꯕ ꯏꯃꯥ ꯀꯧꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯩ ꯍꯥꯏꯒꯦ ꯀꯣꯏꯀꯧ ꯀꯧꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯅꯩꯗꯨ ꯂꯩꯔꯤꯁꯦ ꯁꯤꯗ ꯂꯩ ꯁꯤꯗꯅꯦ ꯇꯨꯝꯒꯦꯔ ꯍꯤꯞꯀꯦꯔ ꯇꯧꯔꯒ ꯂꯩ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯏꯅꯦꯁꯨ ꯂꯥꯛꯏꯁꯦ ꯏꯅꯦꯒ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯀꯨꯏꯔꯦ ꯎꯅꯗꯕ ꯅꯪ ꯌꯥꯝꯅ ꯃꯥꯒ ꯂꯩꯅꯤꯡꯕ꯭ꯔꯥ ꯅꯪꯅꯦ ꯅꯪ ꯀꯣ ꯍꯥꯏꯔꯤꯁꯤꯅꯤ ꯅꯠꯇꯦ ꯏꯃꯥ ꯏꯅꯦꯕꯨ ꯆꯥꯛꯀꯧꯔꯤꯁꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯅꯠꯇ꯭ꯔꯣ ꯑꯩ ꯌꯥꯎꯗꯦ ꯅꯄꯥꯕꯨꯡꯅ ꯈꯛꯇ ꯀꯧꯕꯅꯤ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯃꯥꯕꯨ ꯆꯥꯛꯀꯧꯗꯣꯏꯕ ꯃꯥꯕꯨ ꯀꯅꯥꯅꯣ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯍꯟꯗꯦ ꯍꯦ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯃꯇꯥ ꯑꯃꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯗꯨꯅ ꯆꯥꯕ ꯃꯇꯝ ꯑꯣꯏꯔꯦ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄꯨꯜꯂꯤ ꯇꯔꯨꯕꯤꯗꯤ ꯃꯁꯥꯗꯨ ꯁꯧ ꯂꯥꯎꯔꯤ ꯋꯥꯡꯂꯦꯝꯕꯒ ꯊꯕꯥꯇꯣꯝꯕꯤꯒ ꯆꯥꯛꯂꯨꯛ ꯊꯥꯡꯗꯨꯅ ꯆꯥꯏ ꯆꯥꯁꯤꯜꯂꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯍꯥꯏꯔꯣ ꯏꯆꯥꯇꯣꯝꯕꯤ ꯏꯄꯥꯅ ꯊꯣꯡꯕꯗꯨꯕꯨ ꯍꯥꯎꯇ꯭ꯔꯕ꯭ꯔꯅꯦ ꯌꯥꯝꯅ ꯍꯥꯎꯏꯗ ꯄꯥꯕꯨꯡ ꯅꯕꯨꯛ ꯊꯟꯈꯩ ꯆꯥꯎꯀꯣ ꯊꯕꯥꯇꯣꯝꯕꯤ ꯏꯆꯥꯒꯤ ꯀꯔꯤ ꯍꯥꯞꯄꯣ ꯍꯥꯏꯕꯅꯣ ꯌꯥꯔꯅꯤꯗ ꯇꯥꯁꯧ
ꯏꯟꯁꯥꯡ ꯌꯥꯝꯅ ꯂꯩꯔꯤꯀꯣ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯔꯨꯕꯤ ꯃꯈꯣꯏꯗꯧꯗꯨ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯗꯨꯅ ꯃꯤꯠꯁꯤ ꯌꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗꯀꯣ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯐꯠꯀꯟꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯁꯛꯍꯦꯟꯕꯤꯅ ꯏꯃꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯇꯧꯔꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯍꯥꯏꯕ ꯈꯨꯝꯂꯝꯗꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯋꯥꯡꯂꯦꯝꯕꯅ ꯅꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯆꯥꯁꯥ ꯅꯈꯣꯏꯗꯨ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯎ ꯑꯩꯈꯣꯏ ꯃꯥꯏ ꯍꯧꯅꯕꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯕ ꯏꯅꯦ ꯆꯥꯎꯀꯣ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯃꯅꯦ ꯑꯣꯏꯔꯤꯕ ꯊꯕꯥꯇꯣꯝꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯌꯥꯝ ꯂꯨꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯡꯂꯦꯝꯕꯅ ꯃꯈꯣꯏꯁꯤꯡꯒꯤ ꯗꯈꯤꯅꯥ ꯄꯤꯅꯕ ꯑꯃꯨꯛ ꯊꯧꯔꯥꯡꯂꯛꯂꯤ ꯇꯔꯨꯕꯤꯅ ꯐꯠꯊꯣꯛꯂꯛꯇꯨꯅ ꯍꯣ ꯅꯆꯥꯅꯤꯒꯤꯁꯤ ꯌꯥꯝꯅ ꯄꯤꯌꯨ ꯁꯤꯗꯅ ꯃꯈꯣꯏꯅꯤꯒꯤ ꯐꯤꯒꯤ ꯐꯅꯦꯛ ꯂꯩꯔꯦ ꯃꯊꯪ ꯄꯤꯔꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯒꯤ ꯋꯥꯡꯂꯦꯝꯕꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯁꯛꯍꯦꯟꯕꯤꯗ ꯍꯥꯟꯅ ꯏꯆꯥꯒꯤ ꯀꯦꯕꯗ ꯃꯤꯡꯁꯦꯜ ꯌꯦꯡꯅꯅꯕ ꯎꯁꯤꯕ ꯅꯃꯥꯅ ꯐꯤꯒꯤ ꯐꯅꯦꯛ ꯑꯁꯤꯃꯒ ꯍꯥꯞꯅꯕ ꯄꯤꯔꯕꯅꯤꯀꯣ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯏꯆꯥꯁꯤꯗꯤ ꯍꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯇꯣꯝꯕꯤ ꯁꯦꯁꯦ ꯏꯆꯥꯅ ꯈꯨꯗꯣꯞ ꯁꯥꯎ ꯍꯥꯏꯕꯗꯨꯅꯤ ꯄꯥꯝꯂꯕ꯭ꯔ ꯌꯦꯡ ꯑꯗꯨꯒ ꯐꯅꯦꯛ ꯑꯁꯤꯃꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯄꯥꯕꯨꯡ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯦꯛꯇ ꯁꯤꯖꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯐꯠ ꯍꯦꯛꯇ ꯁꯤꯖꯤꯟꯈ꯭ꯔꯦ ꯇꯔꯨꯕꯤꯅ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯅꯪ ꯑꯧ ꯌꯥꯔꯦ ꯏꯃꯥ ꯄꯥꯝꯖꯔꯦ ꯑꯩ ꯊꯕꯥꯇꯣꯝꯕꯤꯗꯨ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯃꯠꯇ ꯐꯥꯎꯕ ꯅꯠꯇꯦ ꯃꯥꯒꯤꯗꯤ ꯃꯕꯨꯡꯒ ꯃꯆꯥꯁꯤꯡꯒ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯕꯗꯨꯅ ꯄꯨꯡꯄꯦꯟ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯋꯥꯡꯂꯦꯝꯕ ꯇꯞꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯒꯤ ꯊꯕꯥꯇꯣꯝꯕꯤ ꯏꯕꯨꯡꯅ ꯉꯁꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯝꯂꯤꯕ ꯗꯈꯤꯅꯥꯅꯤꯁꯤ ꯃꯃꯜ ꯌꯥꯝꯗꯦ ꯍꯥꯏꯗꯅ ꯏꯆꯜꯅ ꯈꯟꯒꯅꯨꯀꯣ ꯂꯠꯅꯗꯅ ꯂꯧꯁꯤꯜꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯟꯖꯨꯅꯕ ꯐꯅꯦꯛ ꯑꯗꯨꯕꯨ ꯗꯈꯤꯅꯥ ꯑꯣꯏꯅ ꯄꯤ ꯇꯔꯨꯕꯤ ꯃꯗꯨ ꯃꯤꯠꯁꯤꯅ ꯌꯦꯡꯂꯒ ꯃꯊꯪ ꯃꯣꯏꯗꯨ ꯅꯣꯛꯆꯩ ꯊꯕꯥꯇꯣꯝꯕꯤꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯆꯧꯅ ꯉꯁꯤ ꯅꯆꯜꯗ ꯈꯨꯗꯣꯜ ꯇꯝꯂꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪꯗ ꯃꯐꯝ ꯀꯩꯗ ꯆꯠꯇꯨꯅꯁꯨ ꯊꯤꯕ ꯐꯪꯂꯣꯏ ꯅꯆꯜꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯔꯤ ꯃꯁꯤꯗ ꯊꯥꯖꯅ ꯀꯩꯅꯣ ꯄꯥꯕꯨꯡ ꯏꯅꯦꯒꯤꯁꯦ ꯁꯤꯒꯤ ꯐꯅꯦꯛꯁꯤꯝꯇꯪꯂꯣ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤꯅ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯕꯁꯤ ꯍꯥꯞꯂꯒ ꯏꯅꯦꯒꯤꯅ ꯃꯁꯤꯒꯤ ꯑꯍꯣꯡꯕ ꯐꯅꯦꯛ ꯃꯆꯥꯁꯤꯃ ꯍꯥꯞꯂꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯋꯥꯡꯂꯦꯝꯕ ꯈꯨꯝꯕ ꯅꯪꯗꯦ ꯁꯛꯍꯦꯟꯕꯤꯅ ꯉꯥꯏꯈꯣꯅꯦ ꯄꯥꯕꯨꯡ ꯁꯤꯒꯤ ꯐꯅꯦꯛꯁꯤꯗꯤ ꯏꯃꯥꯒꯤ ꯐꯅꯦꯛꯇꯨꯅꯤ ꯀꯩꯅꯣ ꯑꯩꯅ ꯂꯥꯛꯄ ꯀꯥꯟꯗ ꯍꯨꯟꯗꯣꯛꯄ ꯐꯅꯦꯛꯇꯨꯅꯤ ꯁꯤꯕꯨ ꯀꯃꯥꯏꯅ ꯏꯅꯦꯒꯤ ꯆꯥꯛꯀꯧꯕꯁꯤꯗ ꯗꯈꯤꯅꯥꯅꯦꯅ ꯄꯤꯔꯤꯅꯣ ꯄꯥꯕꯨꯡ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯅ ꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯕꯥꯇꯣꯝꯕꯤꯅ ꯁꯛꯍꯦꯟꯕꯤ ꯊꯥꯖ ꯅꯈꯣꯏꯅꯤ ꯁꯧꯒꯠꯈꯤꯅꯣ ꯏꯅꯦ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ ꯏꯅꯦ ꯃꯗꯨ ꯌꯥꯗꯦꯗ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯔꯗꯤ ꯀꯩꯒꯤ ꯏꯅꯦꯕꯨ ꯆꯥꯛꯀꯧꯕꯤꯔꯤꯒꯦ ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯏꯅꯦꯕꯨ ꯆꯥꯛꯀꯧꯏꯅꯣ ꯄꯥꯕꯨꯡ ꯏꯅꯦꯁꯨ ꯅꯤꯡꯉꯣꯜꯅꯤ ꯅꯆꯥ ꯅꯤꯡꯉꯣꯜ ꯈꯛꯇ ꯅꯠꯇꯦ ꯅꯤꯡꯉꯣꯜꯁꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯗꯤ ꯅꯆꯥ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯦ ꯅꯆꯥ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯄꯥꯕꯨꯡ ꯊꯥꯖꯅ ꯏꯅꯦꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯁꯤꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯩꯈꯣꯏꯗꯤ ꯏꯅꯦꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯅꯦ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯩꯈꯣꯏꯒꯤ ꯗꯈꯤꯅꯥ ꯃꯌꯥꯝꯁꯦ ꯏꯅꯦꯒꯤ ꯂꯣꯏꯅ ꯑꯣꯏꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯁꯤꯈ꯭ꯔꯕ ꯈꯨꯗꯣꯞꯇꯨ ꯐꯠ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯃꯅꯦꯗ ꯄꯤ ꯐꯅꯦꯛꯇꯨꯁꯨ ꯄꯤ ꯁꯛꯍꯦꯟꯕꯤꯁꯨ ꯄꯤꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯊꯕꯥꯇꯣꯝꯕꯤꯅ ꯅꯈꯣꯏ ꯑꯅꯤ ꯑꯗꯨꯝꯅ ꯇꯧꯒꯅꯣ ꯁꯤ ꯅꯈꯣꯏ ꯑꯅꯤꯒꯤꯅꯤ ꯏꯅꯦ ꯁꯤ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯏꯃꯥ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯥꯛꯀꯧꯕꯤꯒꯅꯨ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯏ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯔꯨꯕꯤꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯊꯥꯖ ꯅꯃꯥꯏꯁꯤ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯨꯔꯕꯅꯣ ꯉꯁꯤ ꯏꯆꯥ ꯑꯅꯤꯒꯤ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯁꯤ ꯎꯔꯨꯔꯒ ꯅꯃꯥ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯒꯨꯝ ꯊꯣꯛꯂꯦꯅꯦ ꯑꯩꯅ ꯀꯌꯥꯗ ꯅꯅꯦꯕꯨ ꯂꯥꯟꯅ ꯈꯜꯂꯨꯕ ꯉꯁꯤꯗꯤ ꯑꯩ ꯃꯥꯏꯊꯤꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯒꯤ ꯑꯍꯦꯟꯕ ꯈꯨꯗꯣꯜꯄꯣꯠ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯏꯅꯝꯃꯒꯤ ꯊꯕꯥꯇꯣꯝꯕꯤ ꯏꯅꯝꯃ ꯌꯥꯝꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯏꯅꯝꯃꯅ ꯅꯪꯕꯨ ꯑꯁꯤ ꯌꯧꯅ ꯃꯤꯔꯥꯏꯔꯨꯔꯦ ꯏꯅꯝꯃ ꯏꯆꯜꯒꯤꯁꯨ ꯗꯈꯤꯅꯥ ꯂꯩ ꯅꯪꯒꯤ ꯇꯥꯆꯧꯅ ꯅꯪꯒꯤꯗꯃꯛꯇ ꯂꯩꯕ ꯑꯆꯧꯕ ꯈꯨꯗꯣꯜꯄꯣꯠ ꯂꯩ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯅꯍꯥꯟ ꯂꯩꯔꯛꯈꯤꯕꯗꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯁꯦ ꯃꯁꯤꯅ ꯏꯆꯜꯒꯤ ꯗꯈꯤꯅꯥꯅꯤ ꯃꯁꯤ ꯂꯧꯁꯤꯜꯂꯨꯀꯣ ꯏꯅꯝꯃ ꯏꯕꯣꯛꯊꯣꯛꯀꯤ ꯏꯆꯥꯇꯪ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅ ꯈꯟꯗ꯭ꯔꯦ ꯁꯥꯒꯩ ꯑꯃꯗ ꯂꯩꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯤꯡꯉꯣꯜꯅꯤ ꯅꯪꯁꯨ ꯅꯤꯡꯉꯣꯜꯅꯤ ꯏꯅꯝꯃ ꯑꯁꯨꯝꯅ ꯇꯔꯨꯕꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯗꯨꯛ ꯀꯨꯏꯅ ꯄꯤꯛꯁꯤꯟꯗꯨꯅ ꯂꯩꯔꯨꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯆꯥꯎꯊꯣꯛꯈꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯍꯟꯈꯤ ꯑꯃꯗꯤ ꯂꯥꯟꯖꯗꯕꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯈꯤ ꯊꯕꯥꯇꯣꯝꯕꯤꯁꯨ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯕꯗꯨ